Mayamba Krumzari adoneng biribas Impact News ni Rajnong Thongbam. Impact News presents Mega Manung Hutna, powered by Classic Group of Hotels ta mayambu taram nokchari. Ngasi asi chahi sigi aroi banomin habati December ki tarik kunthra mathoini. Hayeng dagi ano bachahi 2017 hauragani. Loina na ano bachahi gi ano ba calendar sing faglang da table da laptop ta mobile phone sing da sindok naragani. Adubu chahi sigi pending oraga loisan leiriba issue sing asi ano ba calendar sin ba targa su mathang chahida adumak lakadori. Hai riba issue mayam sing asi bu resolve tawna na ba natraga solve taw badam mating oina na ba saru yanab gi damakta ngasi Impact News ki mega manu hna gi discussion asi chingmairong da leiba hotel granda ngasi hai riba grand sigi Imperial Hall da pangthok chari aduka hai riba ngasi gi mega manu hna gi thorom sida panelist kunmari anchor mari amadi tongan ba lam sing da khang hairiba akhang hai oja mayam amasu live audience oina yaubiri aduga ngasigi edition asina chahi sigi aroiba manung hunagi thoram oibata natana chahi sigi khwaidagi chawba manung hunagi discussion amasu ogetori. So ladies and gentlemen, boys and girls, welcome to Mega Manung Hutna powered by Classic Group of Hotels. Kanagadori si mayam idea of Manipur haiba hiram du dani ngasi khoina kanagadori basi, but more importantly bridging the gap. Akhoi Manipur haiba akhoi leipak haigadra akhoi state si tongan ba jati ka na khunda bani, but unfortunately akhoi mayam si da Manipur hek haiba matamda tongan ba wakhallon ga loina chen ba dona tawriba masina maram oiraga laiba tension mayam asi karai baba gap to ba yagadage haibagi wakhallon da ngasi gi topic asi the idea of Manipur aduga loiselakpada akhoi na yengjadori si panel member mayam da akhoi na yengjadori si bridging the gap between different communities, the gap between the haves and have-nots, and where we have gone wrong. I was saying, ngasi nenenaba ngasi ekoigi mega manung hunada. We have different community degi lakpiba members, leaders, political leaders. Ma'am lere, I left agi ihanana introduced to bahuzage. On my immediate left is Jun Rose. Welcome to the show. Jun Rose is a former member of Manipur State Commission for Women. Member ne, hope we'll get a lot of perspective from you. Miss Jun Rose ga hek thangnari si lancha ning thauja mayam ne na khambire handak paikhat piba hoigi goodwill mission gi convener wena thaupubi bani. Next the phami basi Kerdin Sa je ko JC ILPS ki Manipur gi inner line permit kumba manaba law amagi khongjangda makok thongna. Next we have KAMEI, akoi Naga leaders membertagi ma'am hena khangnaraba kanoni leader ni president of ZELIANGRONG union ni. Welcome to the show, sir. Aduga next KAMEI ga thangnari basi please akoi Manipur gi oldest regional political party gi MPP gi president Sobha Kiran ni. And least but not the last akoi gi songi line da leri basi MOB editors of akoi president of Editors Guild of Manipur. Welcome to the show, sir. Mathangda aigi hek oidagi haiba tare leibiribasina akogi naga gi luchingma sing manungda yamna prominent oiba leaders amasu oibiriba aduga Manipur gi integrity kai bi aro nungchi sanana leimina kadamni haiba wakhalonda mangthana sanction biriba aduga loba social activist ni oja pa THEKO oja busu taram nokcheri. And also joining us United Committee Manipur gi aduga miyamna su thodong henol khangnaraba president oibiriba oja Elangum Johnson ni oja Johnson busu taram nokcheri. Welcome to the show. Appreciate you joining. Also joining us Reverend DHAOKIP, Founder President Lewis Baptist Bible College and Seminary, CHAR HAJAR, Kangpokpi. And also joining us, Nur Jahani, Hujiko Inati, Lambida Lermane, Ichi Nur Jahan just want to pump on a tenant. Adubo, Ichi, I introduced Ojage, Ichi Manipur Muslim Women Development Organization, Muslim Nupi Singi, Chakwa Tarangi Damakta Yamna, Tawa Hachang Yauna, selflessly, Tabak Packet Piribadum Laba Organization, Amagi, President ni. Nur Jahan, Ishibo Taram Nokcheri, and also joining us, BJP Manipur Pradesh ki spokesperson Oibiriba Oja R.K. Ranjani, Oja Ranjan Musu Taram Nokcheri. Welcome to the show. Appreciate you joining. Also joining us, social activist and Christian leader, also a very good speaker on social issues, ASHANG KASAR Oja Kasar Musu Taram Nokcheri. Aduga. Oja Kasar gi hek matungda leibiribisina akhoi Impact News ki yamna prominent oiba anchor ni mai ga dalere akhoi Tamo Surgeon yum namni kara kuina nambi ragadi ani oja da surgeon gi
So kana na bada khoi mai yarak ta basi khitang thawai noi ta badi dum phawi maru oina yumda yengbiri ba khoi gi audience sing da haiba tare adu live audience sing da su mai yarak ta bada nungai amadi pharo waning khanje khoi gi sum stumble torok pasai tare. Continue please. Okay, thank you, Ross. Okay, I introduce our jargon. Konjen do laru idab nina. Koi tamo sajan ke mathang dalingsin biri besina koi ki. Yeah. Okay, tamo sajan Thank continue you, please. Mr. Ross. Let me take the opportunity of introducing the guests on my lap. Okay, I ahanba lap ta phambi gadab si Zamu Hudin coordinator Anjuman ISLAH-E-MUAASHRAH adubu mauji phaugi oni de lakpa ngamdri adubu hek lapkan da khoi mu introduce tawsige oza lengsan biu ngasadi ko oza sikai de lu nu khangdi khoi di pakhatna laroi dan pakhatsuru bani yam nungaji. Thank you. Ani subada oza HONREIKHUI KASHUNG General Secretary MNDF-MANIPUR unit ni masi thap akhogi meeting leiri habagi pawm ta jaidabu ma yam thuna mafum zalaga akhogi discussion ngasi mega manung khutna si yamna mapung phan gani habagi thajabadu thamjari adu hek thangna lengsin biri basi khoi se subita mangsatabam secretary Women Action for Development nupi gi matang da yamna so so role kya lawdun ngasi bo hanbalaitana khotna duna lakliba dum da iseni. Thank you ise. Mari subada lengsin biri na LIEN GANGTE myam hen khangnaraba spokesperson Manipur National Democratic Front ki spokesperson is LIEN GANGTE. Thank you very much for joining to Mega Manung Hutna. Adu hek thangdana lingsin bersina Oza K.T. Rahman, President All Manipur Muslim Development Organization. Ozi organization asiki president oina leijabai wani hana akogi amuko da yam koina associate tor laba misa mani. Adu ga thangdana lingsin biriba sina aigi oina di aroi boina Dr. I. Ibon B, spokesperson Manipur Pradesh Congress Committee. Thank you. Next, Mr. Sarat. Thank you, Sergeant. Yanana lingsin biriba maru oina ngasigi audience ki Pambum lag lingin biriba singdai panelists oina phambiriba aigi lab ta lebiriba panelists sing sei sak tak sake aigi oi thang thang na phambiriba si THANGKHOSEI HONREIKHUI ni President Kukin pi Manipur ni Oja HONREIKHUI poi tarang mukchari adu Oja HONREIKHUI ki hek mathang da phambiriba si RANJITA GOLMEI General Secretary KABUI Mother Association ni aduga members oibiri huji Manipur State Commission for Women ki su member mo ibiri chirinjita butaram nokchari aduga chirinjita ki hek thangana oirom da phambiri basi dhannebi laishram ni social scientist ni social issues meyam chingda thoidona khang hoiraba tamo dhannebi ni tamo dhannebi su taram nokchari aduga tamo dhannebi ki lab se hujiki chauki se hangi panelist sama on the way ni yam thuna yorokani haibagi asa duni aduga mathang hek leiri basi khoi ki mathang da leidoi chi kanoni Joseph Mar ni hang leiri se aduga Joseph Mar gi hangba sitsiki hek oida lengjen video basi SM Zalan ni President All Manipur Muslim Coordinating Committee ni Oza Zalan basu taram nokchari lonena so sida participate tawida mukta hanan thagachari aduga iroi loibada phambiri basi aigi aroiba guest Dr. M Narani Secretary CPI Manipur State Council ni Oza Nar basu taram nokchari ngasi gi so sida tamorupa. Thank you very much. Let's give a big hand for the panel members, gentlemen. Please give a big hand. Welcome to the Mega Manung Hutna Kanagaduribasi, the idea of Manipur ni. What do we think when the word Manipur comes in my mind? Ako na Manipur haiba wahisi hek lakmatamda ayegi wakalonda kari khaliba haiba wahang sina kwaitigi ahan ba wahang wegani. We'll start with Miss June. Please, Manipur haiba portsi haiba matamda kari haina khali. Do you think of it as a state? Do you think of it as your motherland? Or do you think of it as a political entity, or whatever manner? How do you conceive Manipur? Idea do ma'am dum thamse in very brief round up. Yeah, it's on. Please. Whenever I think of Manipur, actually I think of a state. But to be very frank and honest, the word itself, the name of the state itself, sometimes when we, with all these problems and all, I feel like it is too, how should I say, like it does not cover all the tribes. And sometimes I feel like I feel alienated when I think of the name of Manipur itself. That is my honest expression, and I hope like I haven't said any wrong thing, or Manipur and high matamsida, you cannot identify it with your own land or something like that. Is that what you mean? I could identify myself with Manipur, but when I really think deeply about it, like the name itself, as in, you know, like I feel like it should cover all the, you know, it should have a common name. Okay. So that all the people who are staying and living in Manipur, they should have a belongingness. Okay.
ado Manipur have a wahai sinadi madugi belongingness to represent tawde habaneba. Okay, we'll Yeah, take that sometimes, point. yeah, Okay, we'll take that sometimes, point. Let's welcome to Ningthokja Lancha kari phawi Manipur je hai kansida aikhoi maitai haigadra majority na phawbaga ching da phawbaga khena bakhardi ubadi akhoi ji thore, but as a majority maitai Manipur hai kansida kari phawi wakhalonda Manipur haibasi akhoi gi oinadi masi tasengnamak yamna mayamna hainaribaduni yamna masagi tokhaiba puarigi kongsit amada laksakhiba aduga maduda hairiba communities mayamsina nausum moirakanda cradle or kanda different cultures mayam evolved torakanda from 20,000 BC Manipurda Kangla da hojik excavation da fangisi yamungsi yaubidi 20,000 BC ada different animals akhoi civilization si yam nganna Napachiki civilization 4,000, 3,000 BC. Aikoina maduda accept over tawdabaduna political aspect agi haibo binamgani in the cultural aspect agi haibo binamgani, but we all belong to this particular state. No doubt aikoi marakta khenaba leiramba hoji haibido gap si lei haibadu leiragasu madudi very much aikoi deny toba yadan aikoi gi marakta khenaba nataga gap asi leire because aikoi gi marakta leiriba Manipur haiba Hana Sumaina Lairamiba Fajaraba Manipur say Ikang Kangodana, it has been transformed into a very political, politicized entity amoinamase. On Tokibaduna Hojiti, Manipur, Hibamatam the Kamaina Udage Hibamatamda. Matam Kuina majoritarian complex na dominate than a culture of domination, Namagi Makada, suppressed than a Kanglup Maya, Macha Mayamagi, voice Natamakwiki, writing and Okarai forward the expressed to Bagi, space Lady Bagi Hibadu Tihoda Baduna. Not necessarily by the people, but by the system. Functioning structures in a Madugi system, there are lucky, but in a more of a 1949 gi matungda 1947 gi lakhiba British na thadu ombai kogi yamna ningtam na saglakpa madugi structure da thugai rakanda aikoi da hojik transplanted natraga mapandagi imposed oroba culture of domination amada natraga functioning structure amada aikoi khudimok je punchel lakanda aikoi khudimaki rights aikoi khudimaki aspiration aikoi khudimaki laijagadaba magi sovereignty khudimak se namjal lakanda thambagi culture of domination ama matam sangna lakpaduna aikoi gi marakta misunderstanding even say misjun na hoji habiriba mayam se masi evolve torokpani haibasi atmaina thajase haining isi hojik post 1947 la iba polity sina aikoi hanna leramba culture matakta sagalakpa leramba Manipur du deconstruct towa mating pangi haining ibra hoi deconstruct aduga degenerate torokpa haitare aikoi gi leijaramba historical natraga social institutions organizations mayam se tatna deteriorate torokanda aikoi se now we feel like strangers to each other aikoi mayam se mitop tona feel tore ise we feel like I could say alienate tore ise community amadagi community amda individual amda CSO amadagi CSO amda alienate tore ise because kagino haiba matunda aikoi mayam na sagatpa common destiny ama shared destiny ama aikoi na semjaba ngamda badugi madugi fall never. Okay, thank you. Shared destiny, we'll see if we can come to that. Kirdinsa, as one minority resident, Amoina, Manipur is a high kanda, Karibakano lai. You see, the Koi 1606 da Gihauna Kundarakiba, Polakiba, Manipuri minority Muslim singi, Waina Hiragade, a Koi si lolso, Samanai, Sakapija, Loinamak, Manipuri Sida, is a whole Manipuri Hiraga, Manipuri Imagi the Makta. Karigumba akoigi dharma da so akoigi morubi su yauri hayeng puren pirakani laibaki damakta ima laibaki damakta de thawai kathokpa matamda madugi damakta akoi seit phangani haiba pot amakak laiye akoigi dharma khudingmak na su pattaba thabak tawba yade tawbatabu isha isha gi dharma che chetna thajaraba matungda ima laibak se kanbagi tangai phadaba lai haiba se akoi khudingmak khangeda Manipur haiba pot Manipuri haiba pot si ga samjanna pra Manipur haiba sida Ima Lebak Haibasika, Chapchana Samjane Haina Idilogjaning. Okay. Is the whole Manipuri, I could Punumaxi Manipuri ni Haina, I could Punamana Kanbangam Draba Mishak today, Aidi Madu, Masagi Dharma Tubu, Nakchabangam Jadraba, Masagi culture Nakchabangam Jadraba, Aduma Mishakaman and Lojaraga, Aiding as Manipuri is the whole Dharma Nasuyaba, Aduga, Masagi culture Sulajaba, a quick pudding market, Tongan, but Dharma Chacharaga, English on Kajikan Kenragacho. Amatani Haiba Wakal under the Tamaga, is the whole Imalabak Manipur, the Maka, Kudimak, Nakminagadamni,
ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ Thank you. Oja Mukamei. Oja dan akogi hojik paikaliba goodwill mission dasu participate tawbani. Goodwill mission ana akoi pangthoiba hojik leiba tension dasu as a prominent person wena saruk yabi bani. Manipur haiba wahi asi tab matamda adongi wakhalonda adongi thamoida kari phawi. Masigi matangda Manipur haibada Kuding mang na kari phawi haibra aina kari phawi haibra Oja Amukamei na kari phawi. aina phawba se hairege wa se thaidok tana pangang ang gunung se seng na ngang se seng na haibada Manipur haibada nang na aina pok tring ay digi Manipur haina dumla abani hojik nau na ngang ngai leite seng na haibada aibu moran piu haiba tardi ngasi la aga civil society meyam ase haiba sing base zaman mada Manipur kaibani ipa ipu singmi ada laiba makhaidi Manipur loire kana muslim arab laibra maitai laibra pangal laibra kari laibra khangdeba Manipur loire Manipur kaigini haibsu mukoi go khanda leite tung du su kai ro hojik su kai de akhoi civil society ki leader mayam masi lairi ba makhai se ngang ba haimal langman bada i ba haimal langman bada Manipur thugai ba se ngasi phamba makhai sinani aduna Manipur haibada kana na su thugai ni ngai su leite han su thugai de hojik thugai de tung du su thugai ro Maramdi ekwai lemine nange wakan khenabu wani lamde kadai ki khenga leibro no nege lahange kino turen chebe do hojik phawo dum chel leba nangna aina henga ngut ki turen tungan na chat pal laite ba tai bobi ne chief minister oibet ki impan turen ataba atai chen han ba ya pote ba adum haina Manipur will remain as before, it will remain in future. Thank you. Thank you. Politics. Thank you. Thank you. Let me quote an old saying. Poro mana wangbra, pantho mana mawangi, pale mana lumbra, male mana marumi, panthoga, palemga laibak laibadina, laibak na kwaitagi hele. Manipur was very, very great throughout the last centuries. Masi chien bayadra wapamni, mamang da, maning da, awang da, khada, Manipur getting toasting, hoki toasting, loina control to Rambangtani. Equina Anglo Manipuri Warda, Equina Numita, the Hiner British summarize gi meeting Manipurgi Kanglada, Pani story bani, Manipurgi Mayok the Tabak Torumbagi, Manipur getting toastina, Matamamada, corner Marida, south, east, west, north, any revolt or Kumatamda brought down, immediately brought down the weapon. Manipur yam chaurami adu mapan ki force karna hojik se less great to holeba masi punamak si mayam tinbir mayam na punamak koina hongakli ba phibam se stop to hongda bani mapan ki influence karna politically economically punamak na koi ki less great Manipur se less great to se mayam changdana stop to hongda bani. Thank you. Okay, thank you very much. Mathangda Editors Guild Manipur President Tamobi Azik political party side tagi hanagi puari ga mari samnana Manipur da hojik degeneration to reject thinga to buni ma'am punna diai karai tagi kamai to no laiba degeneration no we will discuss about it but as of now Manipur hai kanji da tamobi ki wakhalon da thamoi da kari phauri as a media ama oina hai tare Manipur se tasengna koina Manipur manung da lai nge de Manipur ki wakhalon si ka hena phaudi koi adum manung de sum lairaga thoidona madu da khallu da boin tawe when we are outside of the state.
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯇꯧꯅꯔꯤꯕ ꯑꯗꯒꯤ ꯑꯃꯒ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯗꯤ ꯂꯣꯏ ꯀꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕꯒꯤ ꯁꯥꯎꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯛ ꯃꯥꯟꯕ ꯑꯃ ꯎꯀꯥꯟꯗ are you from ꯃꯅꯤꯄꯨꯔ ꯍꯥꯏꯖꯤꯛꯇ ꯍꯪꯅꯤꯡꯉꯦ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯅꯤꯡꯉꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯕ꯭ꯔꯗꯔ ꯑꯃꯨꯛ ꯀꯥꯃꯩꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩ fully support ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡꯗ ꯆꯠꯀꯥꯟꯗ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯇ꯭ꯔꯥꯏꯕ ꯑꯣꯏꯒꯦꯔꯥ ꯑꯃꯅ ꯑꯃꯕꯨ ꯀooperation ꯄꯤ ꯑꯗꯨꯒ when we are in the society ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯉꯥꯡꯅꯔꯤꯕ ꯍꯨꯟꯅꯔꯤꯕꯁꯤ only for the leaders ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯗꯨꯒ misunderstand ꯇꯧꯅꯕ idea ꯇꯤꯟꯅꯔꯛꯇꯕ principle ꯃꯥꯟꯅꯔꯛꯇꯕ ꯃꯌꯥꯝꯗꯨꯅ peopleꯁꯤꯡꯁꯤ by compulsion indaba yadaba indama ngamaktaba mayamdugi awabadu hojik koi thengnaraga manipur sidida problem si masa mayamduna namdana chawthomde leadership soibagi wapam amade happy thabin mal karamba makangi leadership oidino hojik panbigi bida CSO sing akoigi ji oidoribra political leader oidoribra or what kind of leadership apoida soibasi mamang the liching soji karamba leadership se oidino animak blame tawjani animak blame we have political political leaders jo vote khomam dai di manipur ki post se kai dori har khomba kangbu ta san ga dore khom kangbu anima adum lai ana political leaders jo mafam ki vote khoma da meeting da mana ngani ngang kan da people ki wakhalon si da kari mokra influence tor kunina madu su amuk tangai phadana koi kari haitare ai gi party gi ai community gi ai gi tribe ki wakhalon si pingna to vote khoma museum yawri na singom yam sin kunjela kan da koi mapan thongna yeng da phajada ba ta ba da nungai ta ba pot myam thol ko je si jo part amani adu bo sidai da koi media su kari haitare maral suli lita ba dinate madu koi jo as a party so the leaders and the media animak si pullaga leibak si irang thon bani ai tare ahum suruk tore CSO ne political leaders in the media ne so probably media has to rethink our role in the society also ras okay question si ko idea of manipur sidani so sida ina ko rhetoric oina wahi phaja ba phongdok pagi mahutta in reality in toto practically hoje kari oire bage madugi basis ta manipur se kari no kitang haibu oza theko lak chage I have a friend from Chandel ma se egi friend khatan te maru khatan te ma se egi student ni ma gi ming Alex Rounder kawe marks uba matam da ma se kari tribe kino Naga tribe la Kuki tribe la Pangal la Maitai ra aingon da kem ude when I see him when I look at him I see my friend Alex Rounder my student Alex Rounder I don't see Naga I don't see Kuki I don't see anyone I just see my friend maram roja practically isana thengna pi basu oipa aduga hojiki Naga haigadra Manipur ki khogi Naga community ki manung leipa Naga mayam su jana mogi sentiments ju khangbi bani na hojik in reality da mayam gi wakalon se kaino Manipur haiba wakalon se karam haina mayam gi kokta leibi bage aduga who is Manipuri what is Manipur si haibi hujiki nganga du bisi ngasai rupana hanglam ba question digi hauraga samnarak bisi wahi khena bakatani question hayu haibada Manipur machama waina especially mapan dalibakanda ai Manipur digi ni haiba yam chauthokna ngangning ba mi oi aise ai Naga machani haibisisu yam chauthokna ngangning ba mi ni animokse adubo ngasai sister Rose na haiba maung aduda I should feel tauba when I'm here in Manipur there is a feeling of alienation somewhere somehow ashimashdi that is a reality in every tribal community leaders ashi phawi hena ai ui phau narak ba equate social activities ama oina kui na lakpisi equate interaction every interaction da ashi ngangna dabanate ngangna bani ashi mashi equate gi sense of belonging in Manipur sense of participation in Manipur sense of achievement in Manipur ashi mashi phajana phau phadaba haibama phawi Manipur macha wairiba mayamda no ashida aina uba responsibility amashu aidum hairage
majority Weba community na, they have to be more responsible. Ashi ki feeling ashi decrease tau han na ba, manghan na ba haibida. Majority community Weba missing na, hen na responsible Webi bida, ashi matang mang ba yabani, haibi mashishu thamninge. Especially, I feel proud when I think of the sports culture in Manipur, the film arts and culture, you feel she matangda, ekwegi, especially arts and culture ki sensitivity she Manipur she yamna wangya hena lawi, ay isa culture da literature da train torokpa ama oina. I feel very, very proud, especially in this aspect. Aina kraba krashu le, angaw sabna DIPR Minister Oibo Matamda. Communal harmony and the role of media haina. Role of media habisi ikwe writers singda ahan bada piram de. Program da di role of media habisi yauramba. Adupo all the same ikwe communal harmony ki matangda irame ay paper ma phajana iram ki du matamda. Mina pabdi paba ibidi wakalju idea makhalloina igi oiba. Asisi ngasishu paper thamla ka lebini manuscript ingon dalde. Dumai Manipur ki matangda I feel I have that concrete idea in that paper already. Thank you. Ado boja agi anisaba question haitare. Akogi who is a Manipuri? Do you feel as a Manipuri? Manipuri amo oibagi sense of belongingness to ozara pawibra. Ai haire adu shon buni haiba. Okay, adu khara sol. Akhoi sense of participation ka sense of achievement shi. Mayam da adu phauhan nabigi opportunity shi pihanba leihanba haibisi leitabda. Adu shon buni adu adu that is something that can be improved upon. Okay, that can be improved. Kitang gap ama lay bagi mami chawna tari hamni. Hari ba gap tu breeze tawna bagi pandam dani nga sigi discussion sigi objective su matang che oja Elanggon Johnson dalak sage UCM gi president obiri poja Elanggon Johnson ni Manipur si kai bi yaroi Manipur si nungsi chana na lay minagadam ni hai bagi wakalunda yam na kanna sanction birima ko yozani oja idea of Manipur hai basi oja gi wakalun. Sangraba sahi lising ani gi historical process ama da lakpada. History that there are setbacks, ups and downs like any. Principalities ki societal format ama da lakpa Manipur da. Kanglup amada namthai hai madu ki historical setback to madu bu housik sidai jirang ang naragati madu langanin khale. The concept of peaceful coexistence has been our driving force principle of our civilization. Aduga huzila iba fibam sidi if we go into the reality 1963 da Nagaland state form tawma kanda Nagaland assembly na 64 da Manipur gi lam se contiguous area ne ware mari loksal lapudo husi fauda. That is also one of the external forces disturbing our hill areas. Adugi mamangda where was the question of alienation natraga feeling of isolation laibra. Historical process if you term it or calculate adugi kaino do akogi yamna with precision with a sense of hatred adu itare ki akoi apunba Manipur ki vision do leibanga mo akoi na khanjeba di 1947 da Indiana Manipur thadokwa matamda what was the necessity of this naturalization act mapan gi mi fawboda Manipur da leininga di lehelliba adugumba ek leijaramba leibak amada segumugi feeling leiramgani haibesa id thajade it is only a creation of the external forces si kaktin haijaba aduna Manipur will continue as it was in 2000 years back. This is all I have to say. Okay, thank you. Matang si oza DHAOKIP tala joge Reverend DHAOKIP oza mic adum yari oza se koi Manipur yam nung sijaba aduga Manipur gi unity gi damakta thawai hakchang yauna even isai bhabu sakpi ba yam nung sijaba haitare adugumba Manipur gi damakta thawai kathok charge hana lejaba tu makoi ozani oza HAOKIP ki oina ozagi idea of Manipur se kamai lebi what is Manipur and who is a Manipuri. Let us smile a little before New Year and let us forget all the mistakes and let us forgive anyone who hurts you. We do not know if there is another chance.
So let us welcome a new year. And if you ask me, when I heard about Manipur, I'm pretty much convinced and I'm pretty much sure that I belong here, I'm born here, and it's not a question of, who am I or where I belong. And I'm pretty sure there will be certainly every nook and corner of the state, there will be persecution. And there are times I was disappointed. Let me just say one instance. Some time ago, not long during this crisis, I was on the queue. I was standing on the queue for gasoline, that means petrol. And then, when I was about to reach where I'm supposed to fill the petrol, and the guy who stand there, the higher guy, told me, "Oh, what?" He looked at me. I mean, I look, different a bit maybe. So he told me, "Oh, you guys, you are not on the line, so you have to go out." Okay, line delay te aduna sato ka Yeah. Oza kitang kenom haja uza. Oza, koi aina tangkul maronji haite ko. Ado aina haitana wahi amani harak matamda koi tangkul gi chenang mayam sina yam nungsi yam phajai hai. Admaino oza na haitana haitare yam na wana Manipuri ngang pot yam phajabne oza. Okay. Kitang haibir gadiam. Okay, all right, thank you. Aina haisida mana nang se kaino aise how man bagi kari haigani ada mana aise line da lagte hai ada yamna laibak phaba amadi aiga ahanna mase kaino adum wari saduna pung kaya no librak pasina sauduna ma se khubak thage ebneba adu aise thau phangeba adugumba kaya ama leiram yai aduna maram moiduna ekhoina let us not feel that I don't belong here. That's not that the question does not arise. When I heard about Manipur, we are pretty much Manipur. I mean, Manipuri. Yeah, when I heard about Manipur da aikoi gi Kuki lay, Naga lay, adagi Nepali lay, Pangan lay, ichini now mayam je lay min hai bise. When I heard the word Manipur, aina adugum mayam ama aina visualize towi, aina ningsingi, ayam haraujay. I'm happy and proud to be called Manipur. Long live Manipur. God bless Manipur. Thank you. Yam phajaba wakalo ni oza gi si akoina isana matam khara sum Delhi da chalu matam da haiba tare ko gi mainstream India gi mina akoi se kyam yamna Indian oige India machara nangbu are you an Indian haiba gi wahang si khara sum hang ba hai tare matam do da I don't know who am I adubu India gi maram da ai gi mang da phat wahi amani dang hari yangu you will know who is the real Indian. Adumani oza hakik pisu pataba natraga nuaitaba thokdok mayam ma khoi thom bayai madu thoi haiduna ai Manipuri natre Manipur se I belong to dre habagi wakhan je thadok je habani yam phaja wakaluni mathang se iche nur jahan lak chagi che khoi gi ai handak khoi gi leika gi wakana thorma impact news ki sum chacha matam da khoi lilong da chacharui adu da chachur masam se school am khak na chere government gi high school ne hai tare ko so Imphal area natraga khoi gi maitai ta mapum sing da school sing ayam man English ta loi ta lyrics se Mojang government ki high school se da satra so mayam le howe mahiro me ama ar oza sing don yam na phajana Manipuri da laura ga ta howe aduga satra mayam so laura khumawi madu gi makhon da ta matam da puning da thok lawam phawi as Manipur nungsi buji swai de lera me da habi wakal phawi ise kari khan bi Manipur ai maduga sanana ai ki samoi so khudak ta phawba male Manipur haiba wahang si mayam mak lain halaki hangaki ai wondana adagi wona bakitang adu lakhe Manipur haibada ai thamoi da phawjab amakak ai hana hairamge Manipur haiba wafam se hairakpa matamda aikhoida yamna ai haibadagi aikhoi haiba potlam lae Manipur haiba wakhalon si yumda barabar leibeda phawgande mapan thoaga miram chatlaga hena Manipur haiba wakhalon che phawre adu matam sreida hojik Manipuri ngang ba haiba potlama ai ko ipana haikhiba sreida ai madu gi sana ba potlama ai hajarage ai si Manipuri mayak haisi maitai mayak haisi gaina sum haina ai khoi kolik singda ada maitai mayak poche ngon am haitaba kain khangda pot amoi leramme
ꯑꯗꯩꯗ ꯅꯣꯡꯃ ꯏꯟꯚꯥꯏꯠ ꯑꯃ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯄꯨꯌꯥ ꯃꯩ ꯊꯥꯕꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯇꯝꯗ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕ ꯏꯟꯚꯥꯏꯠ ꯀꯥꯔꯗ ꯑꯃ ꯑꯩꯉꯣꯟꯗ ꯌꯧꯔꯛꯈꯤ ꯑꯁ ꯂꯥꯛꯆꯩꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯏꯔꯣꯟ ꯏꯌꯦꯛ ꯍꯩꯇꯕ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯍꯥꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯦꯛ ꯑꯃꯅ ꯁꯣꯏꯇꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤꯅ ꯇꯧꯅꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯆꯣꯞꯄꯤꯗ ꯑꯩꯅ ꯈꯟꯊꯔꯒ ꯑꯩꯁꯤ ꯅꯨꯃꯤꯠ ꯑꯅꯤꯈꯛ ꯆꯪꯉꯦ ꯑꯩ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯄꯥꯕ ꯍꯩꯅꯕ ꯍꯣꯠꯅꯀꯥꯟꯗ ꯑꯗꯒꯤꯗꯒꯤ ꯑꯩꯅ ꯁꯨꯝ ꯄꯨꯌꯥ ꯃꯩ ꯊꯥꯕꯤ ꯀꯩꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯑꯣꯏꯅ ꯂꯥꯛꯀꯥꯟꯗ ꯑꯩꯅ ꯀꯣꯟꯅ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯝꯕ ꯌꯥꯕ ꯄꯣꯠꯁꯤ ꯑꯩꯒꯤ ꯏꯔꯣꯟꯅꯤ ꯑꯩꯒꯤ ꯏꯌꯦꯛꯅꯤ ꯍꯥꯏꯅ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏ ꯋꯥꯅ ꯃꯩꯇꯩꯔꯣꯟꯅ ꯇꯥꯛꯑꯝꯕꯗ ꯏꯔꯣꯟꯅ ꯇꯥꯛꯑꯝꯕꯗ ꯊꯃꯣꯏꯗ ꯃꯅꯤꯄꯨꯔ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯀꯣꯟꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯄꯥꯔꯨꯔꯒ ꯍꯩꯔꯨꯔꯀꯥꯟꯗ ꯑꯩ ꯀꯔꯤ ꯈꯜꯂꯛꯑꯦ ꯁꯤꯗꯤ ꯑꯦ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃꯐꯥꯎ ꯅꯤꯡꯁꯤꯡꯗꯦ ꯑꯗꯨꯒ ꯀꯣꯛ ꯍꯥꯏ ꯃꯇꯝꯗꯗꯤ ꯑꯩ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯀꯣꯛ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯂꯥꯏ ꯍꯥꯏ ꯃꯇꯝꯗ ꯂꯥꯏꯕꯛ ꯅꯤꯡꯁꯤꯡꯉꯤ ꯁꯨꯃꯥꯏꯅ ꯄꯥꯅ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡꯁꯤꯗ ꯂꯩꯖꯔꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅ ꯑꯩꯒꯤ ꯏꯔꯣꯜ ꯑꯩꯒꯤ ꯏꯌꯦꯛꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯝꯕ ꯌꯥꯕ ꯏꯔꯣꯜ ꯏꯌꯦꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕ ꯄꯣꯠ ꯑꯃ ꯂꯩꯇꯦ ꯍꯥꯏꯅ ꯑꯩ ꯃꯇꯝꯗꯨꯗ ꯐꯤꯜ ꯇꯧꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯗꯁꯨ ꯑꯩ ꯂꯩꯔꯤꯕ ꯑꯩꯒꯤ ꯍꯥꯟꯅ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯡꯗ ꯌꯥꯝꯅ ꯍꯩꯁꯤꯡꯉꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩ ꯃꯌꯦꯛꯀ ꯂꯥꯛꯀꯥꯟꯗ ꯄꯥꯕ ꯍꯩꯇꯕꯁꯤꯡꯁꯦ ꯑꯩꯅ ꯈꯔ ꯈꯔ ꯇꯝꯕꯤ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯔꯣꯟꯅ ꯇꯥꯛꯑꯝꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯑꯦ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯈ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯥꯏꯕ ꯄꯣꯠꯇ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯏꯔꯝꯗꯝꯕꯨ ꯌꯨꯝꯗ ꯅꯤꯡꯁꯤꯡꯉꯛꯄ ꯀꯥꯟꯗꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯔꯝꯗꯧꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗ ꯕꯔꯥꯕꯔ ꯍꯪꯉꯤ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔꯅ ꯑꯗꯒꯤ ꯁꯤꯄꯥꯏ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯏꯕꯁꯦ ꯆꯦꯟꯊꯣꯔꯛꯏ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯑꯃꯨꯛꯀ ꯆꯦꯟꯖꯟꯈꯤꯅꯤ ꯃꯣꯏꯁꯤꯗ ꯕꯔꯥꯕꯔ ꯂꯩꯗꯣꯔꯤꯕ ꯃꯁꯤꯅ ꯑꯩꯈꯣꯏ ꯉꯥꯛꯂꯧꯔꯒ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯏꯔꯝꯗꯝ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯕꯔꯥꯕꯔ ꯀꯣꯛ ꯆꯤꯛꯑꯦ ꯈꯟꯕꯗ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯇꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯕꯗ ꯌꯥꯎꯕꯤꯈ꯭ꯔꯦ ꯂꯤꯗꯔ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯤꯗꯔꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯔꯣꯜꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯂꯤꯗꯔꯁꯤꯡꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯤꯗꯔ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤ ꯋꯥꯔꯧꯕꯤꯔꯣꯏ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏ ꯃꯍꯧꯁꯥꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯤꯗ ꯃꯤ ꯂꯂꯣꯟꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯔꯕꯥꯔ ꯑꯃ ꯂꯩꯕꯅꯤꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯁꯤ ꯊꯃꯣꯏ ꯁꯦꯡꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯄꯨ ꯑꯃꯈꯛꯇꯅ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯃꯤꯅꯨꯡꯁꯤꯅ ꯄꯨꯜꯂꯀꯥꯟꯗ ꯁꯦꯀꯨꯔꯤꯇꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯃꯅꯤꯄꯨꯔ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯍꯌꯦꯡꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯤꯗꯔꯁꯤꯡꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯌꯥꯝꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯅꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨ ꯀꯔꯝꯕ ꯂꯥꯂꯣꯡꯗ ꯁꯥꯒꯠꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩ ꯊꯝꯖꯩ ꯃꯨꯟꯅ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯁꯦ ꯑꯩ ꯑꯣꯖꯥ ꯔꯟꯖꯟꯗ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯔꯟꯖꯟꯗ ꯂꯥꯛꯆꯗ꯭ꯔꯤꯉꯩꯗ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯒꯗꯤ ꯃꯤꯠ ꯅꯥꯒꯥꯁꯤ ꯆꯞ ꯌꯨꯡꯉꯒ ꯃꯤꯠ ꯁꯤꯡꯉꯒ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯒꯨꯝꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯇꯥꯔꯒꯗꯤ ꯇꯤꯚꯤꯃꯛꯇ ꯑꯣꯏꯔꯒꯁꯨ ꯉꯥꯛꯇꯪ ꯌꯦꯡꯉ ꯐꯠ ꯐꯠ ꯆꯦꯟꯖ ꯇꯧꯈꯤꯕ ꯑꯗꯨꯒ ꯂꯥꯏꯚ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯁꯦ ꯎꯏꯔꯒ ꯇꯥꯕꯒꯨꯝꯕ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯊꯦꯡꯅꯖꯩ ꯃꯗꯨ ꯇꯧꯕꯤꯗꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯅꯤ ꯂꯩꯕꯥꯛꯀꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯃꯌꯥꯝꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯒꯤ ꯇꯦꯛ ꯑꯋꯦꯁ ꯀꯔꯤ ꯂꯧꯕ ꯌꯥꯕꯒꯦ ꯑꯗꯨꯒ ꯀꯔꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯠ ꯅꯥꯀꯣꯡ ꯂꯣꯏꯅꯃꯛ ꯁꯦꯟꯁ ꯃꯉꯥꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯒ ꯂꯩꯍꯟꯖꯅꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯆꯒꯦ ꯃꯊꯪꯁꯤ ꯑꯣꯖꯥ ꯔꯟꯖꯟꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯃꯅꯤꯄꯨꯔ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯣꯖꯥꯒꯤ ꯆꯍꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯀꯔꯤꯌꯔꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯗꯨꯝ ꯈꯟꯖꯔꯒ ꯂꯩꯖꯕ ꯑꯣꯖꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯆꯪꯉꯨꯕꯗꯒꯤ ꯃꯌꯥꯝꯅ ꯂꯩꯕꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯇꯣꯏꯅꯒꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯅꯕ ꯑꯗꯨ ꯑꯣꯖꯥꯅꯁꯨ ꯑꯁ ꯃꯔꯛꯇ ꯀꯔꯤ ꯅꯨꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯌꯥꯎꯖꯔꯨꯕꯅꯣ ꯀꯥꯏꯁꯨ ꯈꯜꯂꯝꯕ ꯌꯥꯏ ꯑꯣꯖꯥꯒꯤ ꯀꯣꯟꯁꯦꯞ ꯍꯥꯏꯕꯤꯌꯨ ꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯨ ꯏꯁ ꯃꯅꯤꯄꯨꯔꯤ ꯑꯦꯟ ꯋꯥꯠ ꯏꯁ ꯃꯅꯤꯄꯨꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯁꯤ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯐꯥꯗꯔꯒꯤ ꯃꯊꯪ ꯂꯥꯛꯑꯒ ꯗꯤꯁꯦꯟꯗꯦꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯑꯩ ꯄꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯐꯤꯜ ꯇꯧꯏ ꯑꯁꯤꯒꯤ ꯐꯤꯜ ꯇꯧꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯆꯤꯡ ꯇꯝꯁꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯟ ꯂꯤꯇꯔꯦꯆꯔ ꯀꯁꯇꯝꯁ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯂꯣꯏꯅꯃꯛꯇ ꯑꯩꯈꯣꯏꯁꯦ इंटरमिंगलिंग तौरगा लोई लाकपन अमगी सरुक लोई यावरगा लाकपनी अदुबु लाइबक थिबदी लेट 60s दगी गसाय खोगी जॉनसन रा कनानो पनबिगिबदु लेट 60s दगी
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯁꯤꯗ feeling ama masi create tawrakre adu kanan tawguno kaidawguno adudi ekhoi nainadragasu otherwise prior to 1960s ekhoi si manipuri oina chingju tamsu loina pride and proudness lerga lakibani even then hujiki crisis thoe hairibsida I have enough chance to travel all the villages of the hills remotest part of the hills common people sing na ekhoi da kaishu object torte hena dum luna tore even moina suptaba phi se 사르가 탐버 피세 에코이 라코도 부토가 수팔레버 호이 소음다가 사이 에코이 피에 테코나 하이 그래 거기 participation 다 achievement 다 어디 sense of 그래 하이가니 development 시다 에코이 development justice 라이타버 코토버 마얌 아시나 influence tawrakanda 그래 하이가도브노 에코이세 communication gap 시 create tore ade 에코이 더너비디 암판바 거기 그노세 deficit of trust mangakwa sigumba mayam se is it because of the political leader is it because of the CSO is it because of the modern educations or is it because of the influence of different ITs and on sino oibara haibadu de khoi yengmina ba yai aduga hoi ngasai khoi gi na omna so hai gre 2016 da khoi mistake and everything misunderstanding so loin forget or kanda let us welcome a new years with a new hope asimadi haijeningi aduna 60s gi matungda late 60s dagini manipur thugaina ba manipur gi kari haigani ekhoi gi communal harmony when leramba punamak se base ama natrag ama sum haijalaga common people sing the elite group and political leaders sing sinamasi create toro thola kone sai feel tawi adu still then I sai haije khibuduni ma warok bibdia de I great grandfather singi manipuri oina sum polakoni I haksang da manipur gi I satli aduna ai adum manipuri oina leijagani habo okay am ngaji uja mathang je oza asang kasar da lakchage social activist and Christian leader oza ngasi ki kasi da leriba individual khudimak pu yingja matam da when I look at each and every one of you I see a Manipuri when I look at you asang kasar sir I see a Manipuri in you sir what is Manipur who is a Manipuri thank you for the question Manipur haibisidi is the name of the place, state ni. Sidi koi sidi pok chabne na loina feel to Manipur haibisidi name place ki name ne na madudi thadokpa koi ai wakhanda di leite. Phaude ai me Manipur. Adubu ngasai ki Kuki haina leiba Naga haina leiba sidi tribe ki maming ne community ki maming ne na. Masiga Naga haibaga Kuki haibaga Maite Pangal haibaga Manipur ase di tongale. Sidi tribe ki maming ni. Aduna koi Manipur hai sidi akoi ki state akoi na leriba sibu Manipur hai na kawa state ni na masidi masida yamna khena ningai aduga atopo wakhan lom da khaningai leitabra hai na khalle aidi leite. Adubo ai koi ki Bible na hai ba malai how beautiful it is when brothers live together. Kyamuk phajabra machi manau sing yamna nungsip chanana leiminaba hai bado mase koi kawa yaroi. Adubo Ngasigi matamda ngasai Manipur loina nungsi Manipur da pokchaba makai na kanang su kana oirasu chingmi tami oirasu Manipur nate haibade haining bagi wakhan leite Manipur dagi thadoning besu wakhan leira mo haina lauje akhoi di si da chaukhatchabani na ai ipa ipu singna hena wari khangjabani adubu in today's ngasi akhoi gi matam sida train sida kidang nungsi che phataba kumna silapa ama phaure why and how akhoi gi system ase change tawba targa change akhoi gi Manipur da hujuk ji leriba system ase yam phajadre masi system ase di government na su aduga CSOs mayam na su phajana khale haraga akhoi gi system ama change tawba targa lebra haina khale adu nang si system phajadaba gi maram na akhoi da disintegrate tawba gi madu gi picture ama akhoi lakada bagum na ui aduga number 2 da good governance akhoi targa le today we need a good governance akhoi good governance thamba ngamdaba taradi ngasai akhoi na jingda pungang lasu automatically or definitely one day something karigwa amadi lakragani aduna good governance ase yamna targa le haibse aina haininge masida example oina ngasai haibugumna ngasai aigi mangda khara panbi khre akhoi jinggi mi singna panbasi maram lei aisu imphal da lara noma secretary chappa kanda aina chema pisange haibu kanda Minister ki PA do na lauro hen to yabo adu de ibani khana kiyabo hojik aina question tawge MLA mayam mantri mayam
Manipur ki apunba mamam pa ne haina leriba MLA sing or mantri sing je ching ukrul yaudriba mi yam leyaba subdivision mafamda village to thamo subdivision je udriba MLA mantri kya leyaba aduridi how can they make, how can they build, how can they change the Manipur, how can they know moi karmaina people's ki sentiment to khangadra adudi impossible neba aduna government good governance tarkale government paiba makhai se loina survey tawraga tawbu taradi ekhoi system adu phajarani madu leiba kanda Manipur da kaibagi adugi adagi wakhan kana su leiroi ngangsu ngangloi haibase ai sida thamjaramge okay yam phaja wakhaloni Manipur gi tongan tongan ba mafam sing asi phajana khangbi ba miyam gi ihul khangbo mathok tai habani yam phajaba reality no jan thambiru wafam si ai oina bu ikai bam phaujai hetar oja koi tamo sajan makha continue to thank you ras tamo matang se kamta hangat sage hojiki akhogi point se mari khana gada bane adu akhogi one akhogi maikai mari lebe kan sa maikai ani khatang lebe kan da matam se phanam hojin khimromna hojiki idea of manipuri ness ta kari feel to have do mata ai yam nungai nungai te haibana singba sigi pot tension laga ngasai gi problem and solution do kari problem no khoi de leise adu khoi kai torga den fagani have area du da adugi area du da अखोगी खरा हेन सांगदबना हेन प्रोडक्टिव ओगदम माले मरम देखोगी सिगी मणिपुर अमसु मणिपुरी हाबगी पोस्ट सिदा फोंदोक न मतमदा ऑलरेडी मतम से तंखाय मेन लोगदी फन लाइव ओरगसु पुंग मंगा लोगदी होरेन येनिंगोदि फिल्म लेबनिना आई अखो हजिकिदा ओके हजिकि माने दुम यायबको ओके हजि आई हेक थंगना लिंसिन बिउ से अखोगी मुफ्ती सलातुर रहमान अंजुमान इस्लाही मुशरा गी मेंबरनी यामरोय बकनोने मुस्लिम की रिलीजियस लीडर की यामना अचौब थबक तोयबा अखोगी दाहागा अमादा कादा हाइगुंबा सुंबा सोशल इविल म्याम अमखक थिंगनबा मुस्लिम कम्युनिटी द मरुइना अखोगी फत्तबा खर खकना चाक अखोगी सग्रेंग खना लोना मांगहन बगी टाइप ता म पुथोरपदगी थिंगदबा यादे दना यामना अचौब रो लोबिरबा अदुगी याम मरुइबा मिसकनी मुफ्ती अहमद खंजनिंगसे आइडिया ऑफ मणिपुर मणिपुर ता मतम द करी फील तवे मणिपुर हेस कई फील तवे मणिपुर ता मतम द तसेंग अस मणिपुर जि उपाय तवे लेबा ता आइदि आदा लेमगदि फगदमनी अजि फौ लेंगदि मणिपुर हागे काई फील तबर कई फौबे Thank you. Ahanbada akhoi Manipur sida poklam bagi nungai jabama. Manipur gi nataba India gi mapanda kai gumba chat ke kai na khan ba kanda. Akhoi external affairs na passport ama sembiraga. Country ama da changu bagi right ama adhikar ama phangbase. Masi quite first the Indian, second the Manipuri ama oirubagi ni ne khalle. Aduga Manipur si karino amasung Manipuri hair sina kanano ay na hangbata ragadi chronologically nga yam lap na saludraga su Manipuri loan haibasi Manipur da lai ba tribe mayam sigi communicate taw na ba dugo minsa mane aduga ko Tibeto Burman gi language gi makha da lai ribada ato to loan mayam kuki chin gi da oiro tragana khoi gi naga gi do oiro lai riba mayam si mokhoi su Manipuri gi form mani lolipsi aduna mother tongue amaso akhoi gi language di Manipuri oiraga su dialect na top Manipuri gi form loan jaba taraga su Manipur da lai riba sing sina kana gum bai individual oina sina phambi riba sing sina kari masada film create toraba akhoi si Manipuri oibagi nungai jaba fauri bani amasung Manipuri adum oigini haibasi aina loli ba loan sigi feelings ai gi thamoi create tawba taraga di ngasi gi lai riba problem si tangkhai am solve oigadren khalli ko haibadana amma ko wakhal na ma lai riba posi externally oiba problem mayam sina Oje ko yam nung luri badi economic blockade ka habje tav diam nungai taba ko UN ona ka to pa country am the blockade to bugi loan mo intawi national highway de to ribasti road blockade ni economic blockade from the talk to bani khalli masigi si ruling amana Manipur da lai riba parja singa si aduga major community minor community ko problem di Manipur khakta na to pasu lai gani aduga major community na minority sing su nuk sibi raba amasung sarkar asne kari gumba minority sing si right si fadana pibi bataraba adu etaragadi minority sing sigo oiba problem si laoi abas problem lai haragasu suppose ekhoi si Manipuri muslim ni pangal ni lai ri bai khoi si problem ama lai matamda as Manipur gi parjana natraga Manipur gi majority community na par ekhoi gi sarkar sina pibidre ai se Bangladesh ti lagi natra Bangladesh ga is emerge to ro gi khan bata ai aran ma moi gene ba hari wo problem sai Manipur government hai batai amasu parja dai fasal request to batai major community ga is yamna nungsi chan lai na ba gi kari gumba wakhal kharti salat badar ka lai ri ba akhoi silai riba minor community sing sina akhoi gi minority sing sina problem he la ko khudingi thangna ba natraga atopa amana karigumba community amana dominate tawriba ambu wakhal lon du da madu phangdaba ya di haraga Manipur bu thado ga atopa da changkhin khiba
ideologically maduda emerge tawbi okhal kari gumba lakpa taragadi manipuri oiba taragasu manipuri okhal khande hai basa idilawninge aduna masi okhal si kari gumba pokhan ga ba taraba manipuri manungda laiba tai adoga wakhal lon puna maksi sagalaga governance ki oiba problem dudi parja mayam ne khoi gi mihut fazana khan batai fazana khoi approach tawgani aduga minority sing duna khoi masi problem solve tor roi haraga atop amda sangsil laga atop amagi saidangaga manipur da atop amga problem create torok pataragadi manipuri ama oibagi mong dei man ge lojai. Thank you very much. Yam nungai je akhugi slatur Rahamana Manipur nungsiba masung Manipuri neski feeling ma khongdok piba yam nungai je adu madui mathakta maruina system na sorpa government na sorpa minority da kram meeting yengani right kamaina akhugi hagadi maduda tholopagi port khara leiba adum bagi factor mayam du khara lehbne oja ngasai ngai jabne honreikhui KASHUNG General Secretary NPF Manipur Unit yamna maruba misakne ojasi ngasai ai introduce tawjakha yaw da introduce tawjakha bani hauji si NPF ki mihut ko obene yamna maruba question ne ujilakte what do you feel when you heard the word Manipur and what is your definition about being a Manipuri kai kai feel to have you ngasi sida lakpiriba Karnaksan ngasi sida present toriba member khudimakpu chahi loibagi aina salam bijari aduga hayeng new year sida ekoi loina nungaiba numi oshi habji aina ahamda ai salam bijage hoji ai sikhra thengre no ha hobagi topic sing kri kri no ai khangre adu je koi gi moderator na hangbiri base se number 1 da ina appeal sidla laiba mayam gi mamang su appeal toning bidi hojik leriba economic blockade plus government gumung nam si ai thuna loisin ba habse authority bisu akoi mayam appeal do se habse haininge aduga radio da media da UNC bu lesson pi ga da bani met ga da bani shup ga da bani haiba mayam se masi yamna hainingde akoi su Manipur bu chap ga da bani se adu yam thorakni adu ama aduga atopagi question se kreba Manipuri haba wahi tab da kali feel to when I heard Manipuri akudi Manipuri ne hain feel to de da sengba adu is a newly coined have tare akoi na tab da Manipuri se is a subject haina khangne not people ama aduga being a citizen of Manipur I feel I am not secure have se khale da sengba why incident yamle indigenous people of Manipur chingmi orabdi he cannot become chief secretary he cannot become DGP akoi experience lere adu orabdi for example Manipur da poga university gi admission su nukoi percentage makhada below 3 tawni hare any office da khangde any jaga da khangde ashigumba feel le aduna to remain in Manipur we are not secure habje I feel this haba wahi tab kanda secure oidre habire adu DGP LM khokti singi dagini chief secretary hanagi du khoi mizoma sani kan oirame ade hun sum tamta Manipur da pariba IS officer mayam si secretary commissioner mayam se maximum hills I am more than 80% ongani if I cite example go no he ikai gini aduna adu yam chakunu se adu things had happened aduna sida yam like kan parabshu you cannot get distinction like kan parshu you cannot become vice chancellor kan parabshu you cannot become chief secretary habigi status am khakti hujik implement odan le aduna I feel not secure aduna ko ni wazagi mota secure oide ba form mathambire adu waza siklai de no hakande Manipur dai haide adam dina hujik khoigi BA pass obagi MA pass obagi metric pass obagi da sutoi soidana from Senapati adagi from Ukrul Manipur state na soidana habirang odo male adu khoi last ki amoroi ba khoigi bridging the gap ki wafam du da khoi madu tanjaloge se sobita women action for development ki secretary oina yamno ki thodang si lobirak tana khoigi Manipur gi singtam yauna aruruba issues myam social issues myam saruk yabire kari feel tawe Manipur amasung Manipuri habigi wahi si tam tanda kai feel tawi ahan mamakta da ina haizaning basi I see Manipur da poem basi I am very proud to be Manipuri adi I Manipur da poem basi I am chauthok chai aduga Manipuri ama oibegi su I am chauthok chai Manipuri nupi ama oina su panda salakanda I come from Manipur have I shared very proudly si mahaizage aduga ani su bada aina sum uzabada koi Manipur si
tongan tongan ba jati khoi kunthra nipan silei adu kamaina manipur je si bibam da lakpana khoina ngang oiringai matam da khoina tajabda manipur si ai khoi ipu event singna ai barabar ipa ipu khaktang haijaning de ipu event su yaugi ima sing yaugi manipur kannabo honarakpada aduna ipu event singna manipur si tongan tongan ba sapu kya de kallaga lakhre 1904 39 leigre adegi awasingi makuttegi akoi manipur kallakhiba mayam ama leire aduga hauji hauji karigino manipur si akoi asuyamna tamthiba phibamda oire ibasena khanba batamda akoina aigi mita aingonda aigi opinion haijaba taragadi akoi ahambada akoigi bharat taikoina tingiba masi ihal hana aikoi aida aingonda phaujabaduni ko aduna akoi je bharat ta tingiba matamdagi aikoi si sigi phibam sida lakra haibasi haizan si microphone aduga ani subada aduga ani subada ina haizaning base akoi hoji hoji leiriba kanosi aikoina hoji pariba nainariba history is lan na irabra lan baduna akoina langi base adu the history is amuk rewrite to badaka tabra natraga manipulation tawhrabra haibasi ma koi khana nainaba ma changi aduga hoji hoji ki leiriba demand sing akoi naga gi demand aduga leiriba bharat sarkar masung manipur sarkar gi responsibility gi problem aduga loina loina na akoi gi mapan gi oiba safu sing international community gi influence si mayam sing sina koi ngasi si wahan bra haibase ai asmaina akoi aina thamjalege aduga oisu oiribane kaigino haibada manipur da aikoi gi yamna naina ningai oiba resources hidden agenda of government of India silei aduna masi maso khoina naina daba yade adubu tenzel lakpa matam da ina haizaning basi akoi loina maksi hoji achauwa ipak amada achauwa hi ama punna tungminaraga chali jati kunthani pan sidaida budi akoi pulliba ngasi langiba manipur gi nungsiba aduga aigi nagagi kuki gi maitai gi muslim gi akoi nungsidana haureiba mayam singa se koi jati loina mak sudabra haina khali jati kunthani pandi sudeba sigi jati kunthani pan sudan hauriba ngasai kano na siam brother na siam phajana panbikre ko mai interest ta koi haure aduga hojiki hauriba mayam singse jati loina mak suna represent tawi haibdi yaroi aikoina punjal lakan sida koi tara ama kulam haira seba sigi sina akoi 28 lakhs population si represent tawri soya yaroi ngasi khanari ba mifam sisu aikoi gi jati suna tinba haitare ko yamna akoi gi 30 tribes suna tinba mafam adugumba ama tahonjani aina mega kanu manung hutna tawbasida ado haujiki wariba situation sida dia koi apakpa ipak amada achauba hi ama tonge hida koi puna jati kunthai panje tongaga chatleba wangman lanna akoi da panthungpham yongna ba chalakpa matam sida hauji akoina tongi ba hi je ising loina chang e hi yureba hairi ba hi si yuri ba hi se masai sida changai ba ising se jati kunthani pansina khujok ani kan thoaga langthokiba matamda akoi panthuk yongna ba chatpangam gani adubu ising je aikoi masen onjen naraga hatok naringai langkhan naringai lamun naringai kaidoringai da ising si changjilak tana koina kan tho hodaba taragadi koi panthung phamdi syo yobanga moi haibase ai thamjage aduna ai koi punna manipur kansi haiba taragadi jati kunthani pan gi responsibility thodang changi haibase ai thamjage yam nungwaji se sobitana yam mexingna manipur gi hojik yamna nungsi sanana horokpa akogi history akogi powari adugo masi akogi external forces kharna masigi divisive policies mayam lakpade ngasi ke thengnaba problem khalai madu tikal to minigadamni adugo akogi isingda akogi hide ising sangada le akoi jatri kunthama pan tongminaba kunthama pan gi matata tongmin mayam se akoina masi ro lawraga united oina akoina face tawdragadi koi punna lumina gani haba wafum doni yamna phajaba listening asi pprc makha aino khangjining se LIEN GANGTE spokesperson manipur national democratic front LIEN sita singnadi maji sing the poksa bai wani ifan da sarak pon pani masu akogi pugai khangam gumbare haitare manipur sing da yam pokpa aduga akogi tamda yamna sarko mayam kaksulai ta sembai de muji singmi haba yadra
jane aduna yamna wakhlon yam chaw bu suni pane mafam khuding ki tinbya panum pane ado lien makhata na khajini se what is your concept of Manipur and being a Manipuri? Well, ngasige mega Manung Hutna pangthoiba the idea of Manipur bridging the gap habase it is a time where we need to debate on this particular issue. And at the outset, I am scared whether this discussion will fall out into a very negative response. And if this response, asigi meeting sige, fall out in a very positive impact, I think we need to give a kudos to Impact TV. Ahan makta iram nam leipak hanakan se, rasniti se hayeng tobayay, matang chahis tobayay. Isagiram hanakandabida eigi magi haibagi issue sida khoi chang se yamna laibak thibani matamada chingmi tammi chingburoi tamburoi hainasu matamada yam nungsina na kaunarami ngasi karigino chingburoi tamburoi gi marakta tharak yanaraga amaga amagi Yangtina bapot malakpose. Ase khoi, we need to really retrospect on this issue. And also, aina thamning badi. Ngasigi debate asida or discussion asida. Khoi na khanga do badi ngasai egi Marup Johnson is haire. It is civilized world. In these circumstances, civilized world asida, there is no place in this world for any violence. Democracy country ni. Anybody can protest or ask for it in a very democratic manner. Ngasi laibak thibadi, the youths of today, khanga do baman khoi hujik se kun ma thoi satabdi de khoi chatle bse mayam kaubi rois. Dear viewers of this afternoon, amarom da aina thamning ba keno se hujik haurai banha sing se karama mai kai de khoi chatli bage haibase from this discussion mayam tabiraga ngasi gi discussion sina noi su pukning wakhan hongbi haibase thamningi ban haire saugatli na kan made economic blockade haire amuka counter blockade kangsi yai basi khoi yam haina re ba post to pillar pillar to post khoi kangsi yai raga le re leipa kanbe kangsi de khoi yai de. This is the saddest moment. Ekhoi ki kangsi yai baduna development ki kangsi mo oiragadi at least something is better than nothing. Now, the root cause of today's society is ngasai tamu na haibadu ai de haibu haining drabani sida phomi ba makai se media fraternity politician social leaders sing se singman badagi Manipur kai bane haibase amuram da fact amani aduga nakan mada ikoi si phomagi ikaiba musu yausilai leader ni haiduna kanglup amagi interest da ikoi rajniti tori there is no collectiveness ngasi leipa kanser de we need to throw out all differences in ideology if need be lan hodo bosu ikoi hana chatbi wakanda wari da che da ikoi Manipur se that kind of so-called predominantly we used to say a bracket. So in these circumstances aina ikoi gi team do my idea of Manipur hairabanina I would like to give a kind of small suggestions or my view on ideas of Manipur. Every citizens of this Manipur has equal responsibility. I'll repeat. Every Tom, Dick and Harry of this state has an equal responsibility. What kind of responsibility? You and I need to think on that. Kana na do responsibility pubiga do bagay hay base mo ka koi nahi na seba. Ngasi government, intellectuals group, politicians, media fraternity, student body organization,
philanthropic organization, so on. We need equal responsibility. Second, ngasi why Manipur is divided house? Ase ay point nama ay thamjage. Valley natraga lairiba 5 square kilometers se develop toba, street light phajahanba, solar light khinba, CCTV mafam khudina thamba, Manipur develop oiba nate. Manipur will be developed when the hills and valley equally develop. Ching madi tam gipol mase develop leiba kanda Manipur da santi lakani ado develop laigani. Tam sikakta tampak takakta khoina confine toraga university thame sports university thame zagat ki dunia center scheme khoi se thame ba. Sanapati da ukrul da chandel da thangat piyo mafam madadi. Khoi su khan bi ko hai bagi nasai my panel. Just interrupting. Kari tauraga kari dagi thorai no will come, but you just confine to that are all. That area is where my sentiment and my khoi da yam insecure or have a pot se. Si why da ne ba. Ado na last thing lakching the point di. I think we need to respect each religion. We need to respect whoever kanagi community ama leiba oiraga su ekhoi bebhar tona batai. Aduga ekhoi da communal ke pot ma se. Asi mase thu thu na sagat pi pon ma leba adu na egi main concept egi keno idea pining ade ngasi Manipur khoi lemin nei haira gadi how su Manipuri ni meitai pangan su Manipuri ni meitai sing su Manipuri leiri ba se da mayang muslim punam se Manipuri ha bisi khoi kaw ise. Thank you. Okay, yamna phajaba LIEN GANGTE ki answer ni Manipur da leba mai jati tu ki maming du to por ga su Manipuri ni habduni concept yam phajaba concept ne duga hojiki yam phajaba khoi ki culture ban general strike mai thabi culture si khoi ki angang masa phauda khoi ki maru hun ki bdong tore masi lokthok se bani Manipur da toribo any organization political organization khang civil society organization khang ethnic lines ethnicity da ai ki community go bo wakhlon thadoga jati khudum bebhar to bungam si adagi khoi ki responsibility losi siga loina loina na ai khoina kaino si torogadi development si board and hills lagadi there is no question of any problem in Manipur habne yamna nungai je hauji oja keti rahman da mulak sake oja keti rahman advisor amuko ado khoi president na atopom su thabirame oja rahman su yam kuina social work to biramne amuko gi asobu daita lobiram da even president obirame ado Manipur gi simba tangdu laita da social unrest mayam da mayam su thingna bire kari feel tawi Manipuri. Just interrupting. Section atopa khar lairi, so let us confine to ai Manipuri wana kari khali ge jo mathang da karai dagi kari kai thare no next da how can we bridge the gap of the port akweni or apoi se section number this section number lanjan ge hek tawe, so let's keep it brief. Ai Manipuri ni Manipur da popani Manipur haiba lamdam sida lairiba kangluk khudimak si ai ge haiba wakhal si thadoga ai khoi haina punna himine bodo ai pamjai aduna ai khoi na ngasi tawriba miyam phambada meeting da convention da tongan ba leader mayam amana magi mot pibada ai khoi Manipuri ni ai khoi punna chakhat minasi nungsi channa minasi haibsi yam tuina hai adu Manipur da hojik nungsi chana leiba yadriba miyam da awaba nongai taba phawali basing ase ai gi community na oiragadi masi ai na thadokna afaba chaukhatpa nungaiba Manipur am oina ba honabada ai di mang thana sasaning ai Manipuri ni Manipur da hingjabani Manipur da pokpani Manipur da chaujabani. Thank you. Okay, oja keti rahman gi yam tentak na to the point loin mak subsal laga yam phajai ado khoi aroi boina ai gi line si hai tare Dr. I Ibon B spokesperson Manipur Pradesh Congress Committee oja bhum bi ki hauji Manipuri amasung Manipur habaki wakhlon zakari thambini an bamakta da lengjen biriba mayam da ai kai kum utcheri ngasi si ai di tongan ba political dialogue political debate discussion oina urga lakshibani mafam sida tinbiram bibisidi Manipur gi jati kanglup kaya amagi yuching punna tilamba sida ai gi wakhan sida ai gi mindset sida positiveness ama ko loinanda lakpado khraga hena chaung ai le phangjai Manipur da pokpa ai ni ai Manipuri ni ko will ever remain as Manipuri sai sida ai maitai ni ai nagani ai kuki ni ai maitai pangal ni haibase masi ai gi wakhal da di leijade adoka ai khoi gi marak sai sida
ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ issues khara problem khara lai bse masidi akoina taseng phaunare phongdok ki bi ba chaliche sing si lenau sing na phongdok ba mo sing sida frank and free nescal loina na phongdok bi si tabadi yamna ngai je system failure oire e haiba si su aina thubi aje aduga swai sida aina haipetang tham point na makang thamjening basi ai khoi si naksin na basi closeness masi naksin na ba phamin na ba tinaba ID wari otai sana bagi pot chi khra wat padono torok pase aso ai sidagi lak pa hor ki bane na aina khali aduga ai yamna tentak na ai khoi punamak manipuri ni manipur da pokpa manipur da chawba manipur da leiriba ai khoi punamak manipuri ni ai khoi manipuri nati haibasi yaroi haiba wafum si thamjaraga ai topic shi gi shade ten thank you ozai bonbi yamna phaja wakhalon ni akhoi gi wakhalon ji thado kan da akhoi punjin ba tinna ba loina ba intermingling gi chances yamagadi yamna hena akhoi problem yam solve topagam gane habani ado yamna phaja ngasi silver program si yam penja ba gadi ko zai bonbi na lai sing si ta senama discussion program gumbo de hunna ru ge yethat na ru ge ata mai thi piram ge lap ka da modu ge na chaw ba yamna phaja wakhalon amaka mayam tholaga toru me habista yam nungai je ai makhata na akhoi sarchandra da akhoi microphone lobin na ba ningsinjre thank you sir ei yana na technical ga dori ba panelist sai batai THANGKHOSEI HOKIP president kukin pi manipur ni ngasai gi dum oja line du ni akhoi gi idea of manipur du manipuri mo ina kari phobiri aduga tholuk pa thodok sing si ai jati gi masing na sukni swai si ai gi jaga di responsible swai bok dong oibom thui kai na khanbi bra na traga as a manipuri as a whole city ai dum yauksan ba mathau tai kai na khanbi bra oja THANGKHOSEI HOKIP mot pum go pup tai am nangai ngasi koi topic tu hui dum bridge to get dum ho kre khoi di pok pesi hui jin phal le re so ching nung da po ching nung da di manipur hin na te khoi khan de ba ayam ba kai rak pesi in phan ho ro bra nei ching re ba example ma pi ge ba all manipur ha ra sing je mai utin na chen yo ba organization jam kre ba khoi concept si soi ra bra nei sum khal le khoi na toy ne sin na si united ga all manipur ne ba adu da singje yo bra yo da bra kanchipur yo adu gum wa khan si amma thore ba adu gi suppose ta handa counter blockade ta at kana ro khang da dum pang thing la haun ya ha bra adu na ta ko di khoi si mas khang na dre ha ne ba Leven never missing for hang the dreba. You have to know each other. I was a maleba. Tamale by Chin now sing the chingy miss hang the have a proof even a map. Canano, I was hung the bunny. I do have a packet about Male. Miss hung the found the Bamale, Hoimrakta. I don't know. Problem of insecurity. A shidagi which a batang gave some laprinda. Gap si sum tarok pada hoi si bridge to gap hare di gap si sin na bo ngasi meeting discussion ne hore na do gi comment de hoi hore pijage adu gi concept of manipur city jingnong da di problem le te in phan de gi insecure myam se na to brain khalle ba thank you ja THANGKHOSEI HOKIP haibadi ngasai gi jati amamungi marakta ngasai gi insecure na ba thajana da dugi potuna tongan bani aduga jati kanglu amada so dum thajana da ba yau da ba wakhal tana da ba mayam du jati kanglu amata da dum thokpoi phiam do imphal da di yam phajana ure yam toina ure haibani thank you ja iche ranjita golmei hangjaning do si maroina hujik si ganoni kuki akhoi gi kabui mare association gi su bubiri aduga manipur state commission for women gi su oibiri pham ani ni kon bagi commission du dai election do se sum akhoi gi ke haitare crime sing kai sing sum dil to birak pada masidi sigi ni swai sima kai yang swai sina sini kai na ga khai dok po leibra na thra ga se whole manipuri adum si chama nei crime se amata thoke tho crime se crime ni basi neutral na dil to ba pai kai na khanbi brai che kamai phawi che okay yam ngai je ngasi impact tv na mega analysis numichida first question round oina what is manipur and what is manipuri hype question chida hek question hek da rupan hek hang but it's something feel in my mind
It's thrilled me because isam sam na hire kanda ekhoi isa ithanda nongthak ta yengthaga tin sipa matam si da mai da tabdo mai tobum taweba khang na ni anyway, but actually to be very frank, to be honest, by birth I am Kabui ZELIANGRONG, right? And by blood I am Manipuri. Maramaduna, what is Manipuri? Haiba kansi da lakadori niko. Adu ngasai hojiki commission amadi Kabui modest 1 man 2 post ki mapam se. Ai as a Manipuri ama oina asigumbagi divide and rule policy sana bi wakalo laite. Ngasi iseng seng na hai kansi da commission se da put up tawisi it's a political appointment. But ai leba kisu thabak tauna ngasi state government nisu ekhoi Kabui modest asi ngasi nong matapau ekhoi leba ki kaina ba leidana. Sinju sinde as a Manipuri on equal treatment of nina state government is asigi meeting sida kaino torga tobni ngasi pa aina case pai ba sida ama differentiate ama pau thamde equal kaino da judgment da tawi. After all aina haijaning basin as a Manipuri ama oina ngasi leba irang hauri basi hoji ngasi mayam je phaminari bise kari maram digi no haiba kan sida ngasi mapa mama oiba mabi mapa oiba haiba tare state government gi representatives from lere social leaders mayamas from lere masi masa sing UNC ga ngasi mapi mapa oiba ngasi state government ga khanare khana basida means ningai tonare ngasi UNC na masa masu sing na ngasi masa masu sing haiba ekoi seso mayam sisu masa masu sing tabani state government na mapi mapa haiba tabni ningai tona basida still today ngasi gi morning paper sida paper khara dana ekoi gi Manipur gari se Nagaland jangba thingdega thinge sum khara old paper na tabani smai tonar ga leiba tanja sida charak chahing naiba podama ekoi as a Manipuri praja ma oina pungning sida khanja namba confused states ama loina pongnar leiba pokpa sida asige samasya se kamaina kokani haiba matam sida ngasi ekoi gi state government mapi mapa oiri basina masa singda lau wari sa se we are very welcome hai masa sing na su kizare ningai do torurabni na ado masa sing na mapa gi manakta lakpasi su kaide mapa na masa sing manakta chalaga wari hotai sana basi su kaide masi gi matang si ngasi gi I am very fortunate to tell all this thing because ekoi gi state government gi representative responsibility pugada bamayam si su lengsing giduna leibni na ngasi gi tanja si lojariga ekoi Manipur sida problem pong sariba asi pot asi athubada sangdaina na ba ekoi gi bridging gap se gap leina dana ba sinbi si haiba wapam asi hajar ga matang si da losinje. Thank you isi RANJITA GOLMEI aduga ekoi gi impact ningsing jaba bana impact news gi makai tagi di ekoi gi masigi UNCC wari sagada bani UNCC idea conflict le namba yai aduga wari sawi mathau lu tagani ai se ekoi gi manung honda da hanjan na mase ekoi gi idea phongdok chakhrabani ekoi gi guest sing gi site tagi impact news gi anchor sing gi site tagi su tamodon ne mathang lakpase tamodon ne bida social issue sing se swai gi group ta labor social issue ni natraga swai gi social issue group ni gaina ga thambibra natraga as a whole se being a Manipuri social issue sing se sab manai manaba thak ta ubiba tamo kamain thambini gi tam sir kenoni ngasai he hobaga Manipur haibasida kari khali Manipuri woina kari khali gaisida yam nungsibam poe sigi wahang sila ekoina ngasigi wahang si mayamda hangbasi lakpasida thamoida kari phawgeda matamama phamdo phumari 64 phamdos ka 64 phamdos to maximum are from hill tribe nika lakpasing do laga phamdo woini MLA gu bani ngasigi madui maratagi pong baina minister woini aduga leipak ngak lei ni sang ngak khraba leibak ni akoina 200 akoigi 2000 guys ji BC ya mamang oring edegi ni 200 BC dai degi di yam cheng no khange mamang de oram ni khali yam li reba pod mane even hari ba singi chinau singjiga tamgi ning thoga ani na sak punna pulap chabu ne ba khoina royal feast ning them krito nais iron ma da khong na lo le ais mado singi chinau singsi lakhi da bada royal feast toki baze Sandragiti Maharaj matam ju toki aduga akhoi sarai rung matam ju toki oi lakta bada that means Manipur ki whole the magi confederation states is harakanda states ingalak paji both hill and valleys neba
ꯌꯥꯝ ꯐꯖꯅ ꯉꯥꯛꯇꯅ ꯂꯥꯛꯄꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯇ ꯄꯨꯜꯂ ꯃꯇꯨꯡꯗ ꯂꯥꯛꯈ꯭ꯔꯤꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯆꯤꯡꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯔꯥꯟꯕ ꯂꯩꯇꯦ, ꯅꯥꯒꯥꯁꯨ ꯂꯩꯇꯦ, ꯀꯨꯀꯤꯁꯨ ꯂꯩꯇꯦ, ꯃꯩꯇꯩꯁꯨ ꯂꯩꯇꯦ, ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯂꯩꯇꯦ, ꯑꯩꯈꯣꯏ ꯀꯅꯥꯝꯐꯥꯎ ꯂꯥꯟꯗꯦ ꯍꯥꯏꯕ ꯇꯥꯔꯦ. ꯂꯥꯜꯂꯤꯕꯁꯤ ꯀꯃꯥꯏꯅ ꯂꯥꯜꯂꯤꯅꯣꯏꯗ ꯉꯜꯂꯤꯉꯩꯗꯗꯤ we have sense of value sharing ko. ꯑꯩꯒꯤ ꯄꯥꯠꯇꯣ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄꯗꯨꯅ ꯄꯨꯟꯁꯤ ꯍꯤꯡꯕꯗꯨꯅ ꯄꯥꯠꯀꯤ ꯏꯁꯤꯡꯗꯩꯅ ꯂꯥꯏꯕꯛ ꯀꯠꯄꯅꯦꯕ. ꯑꯩꯒꯤ ꯆꯤꯡꯗꯣ ꯑꯗꯨ ꯂꯩꯔꯝꯕꯅ ꯆꯤꯡꯗꯨꯗꯒꯤ ꯐꯪꯂꯛꯄ ꯚꯦꯂꯨꯁ ꯃꯌꯥꯝꯗꯨꯅ ꯑꯩꯅ ꯆꯤꯡꯗꯨ ꯂꯥꯏꯗꯧꯅ ꯈꯣꯏꯔꯝꯃꯝꯕꯅꯦꯕ. ꯑꯩꯒꯤ ꯇꯨꯔꯦꯟꯗꯒꯤ ꯐꯥꯔꯛꯄ ꯉꯥꯗꯨꯅ ꯍꯤꯡꯉꯝꯕ, ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯔꯝꯕ, all the values ꯃꯌꯥꯝꯁꯤ ꯁꯤꯌꯔ ꯇꯧꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯁꯨꯝ ꯍꯤꯡꯒꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯀꯅꯥꯝꯇꯒꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯂꯩꯔꯝꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯁꯤ. ꯑꯗꯨꯅ ꯏꯔꯩꯄꯥꯛ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯅꯤꯔꯛ ꯍꯟꯅ ꯁꯤꯐꯥꯎ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯦ because of that value sharing aduna piba sense of belongingness, sense of patriotism do after 1949 mangre. After 1999 mangi matung dagi lakrisi tasengba my colonial administration gi colonial rule gi pisa asengbado accommodation of surplus population mogi ahen mi thazala khoi mi mang na bonaba ade captive economy akhoi pothok mangan graga mogi pothokna kathenji lohenba ahum subada leisure resource me extract toba si torokan sida asagi value sharing du toga asomda loina mitsi wolga India da napradi hingba haitabagi wakhandu lakibadagi highway thingbada saubne matamama 1939 gi nupi lando ado akhoi gi pot pusalaktre dang si mayam chongi jinateba phau puthokibagi saubne matamama gi 1939 gi nupi lando akhoi gi imai bel na sauridu akhoi gi chengdu mapanda kari gi puthokpi no haibneba ngasi chai humdatu ki matuna saurjina kari gi cheng pusalakte haibneba karigi thau pusalakte karigi seng pusalakte karigi asapot pusalakte haibneba nagazu kukizu maitai panganzu sahi humda tru kaida tumurage 76 years se sida manipuri loina ba manipuri naga manipuri kuki manipuri maitai pangan kaida tumurage haibasi khoi khandre ba masi khanda basina maramoidana colonial characteristics colonial administration si phajana lakpaduna neba akhoi da contradiction se recolonization and decolonization ne loilam gi feature do loilam gi magun je masi thengna badugi ihau lakpasida otpira ba miyam jina punjal laga thengnarak pado otpira ba miyam jina punjal laga thengnarak pado kanada thengnai oli baduna oppressor otpira ba miyam duna oppressed people haibasida kanglu amta leite ai loina ba otpira ba miyam ni haibasida ai gi identity je otpira ba miyam dune aigi identity se naga nate aigi identity se kuki nate aigi identity se maitai pang nate otpi raba miyam na thengna baneba madumaina thengna bje soidana mai pa khane dana gamido india na oppressor na akhoi miyam jingi marakta identity politics ta holaga ethnic line the base ta holaga amaga magi interest miyam se assert ta holaga sigumba chaugraba otpi raba miyam gi force to machet thugai raga akhoi gi internal contradictions se 1980s dagi di hena sokthohan madong asidi kaiga dorba bon gumane kaiga dorba bon du da kami ba wahi mi amsine ba sinai mi amsi akhone nonga amadi numita wo khabar thengnari ba delhi dagi lakpa politician ngangi ba singi luching ba sin ngangi ba toan ma luching ba mi am ngangi se bon du da kam ba nusit tu ne ba that means they try to make voluminous of the internal contradiction sagi akhoi masin gi marakta leiba opiro miyam ne habdu kokthokraga nagagi adugi adagi adi santhal gi dima sagi mizo gi riang gi adagi naga aw gi samagi to gi bisna jikti kamai torageda nomu sok thorpuduna ngasi hayeng sida kai roidra kai ga dra habagi chingnab leire mayam nadi yam pangno ui mayam se ko kamai ba chobo bondu picture na bo hona bane ba gangai da saruk yari ba adagi di kut yauri ba adagi di khoi sak konari ba मेरा हौसंग बसाई खुदिंग तौरी मैम जिंग कईमो नतेब मपान की एक्सटर्नल फोर्स ना काबज लईबा बोन दु कायगा दरबो बेलून दो ऑपरेस पीपल दो इंटरनल कॉन्ट्राडिक्शन तौरई दो फिक्शन नबो होनबनेबा सिदा हेना चाउथोनबो होनबसे मसी ngasi मियामना सिंग तम अनिगी मियामना अखोइना अंडरस्टैंड तौगदबनी दे आर द क्लास कोलैबोरेटर मोय क्लास कोलैबोरेटर नि लोइना हारिबसी चाउथोइसी पोखायनबा होनबने ना थमजगे अदुना लोइसिनजरपदा मणिपुर मसक खंगदा
yena ningai laitaba pot ngaktani. Those people who are inhabited in Manipur, they are known as Manipuri. Manipuri language is not the Meitei language. That is not the Meitei alone. Manipuri language means that is the language. It should be commonly communicated by all the inhabitants of Manipur. Though it may be the Tangkhul, it may be the Tangkhul Lon or Meitei Lon or Thadok Lon Loi Wabi. But how is Meitei Lon no Wabigi Manipuri Lon in a Sina name? Other Manipuri language there, Masi Manipuri Miamgi Lon so Egadam name. Other Manipuri have a say, Manipur later the Kangre. Nagaland the Lega Nagamis Korea, Assam the Lega, Assamese Korea, Manipur the Lega, Belu sharing Totana, Ima Lepaksi Matapak, the chain Chong Sanargadi, he should also be Manipuri. Thank you, Tom. Thank you, Tom. Thank you. Amukanada Tamodana Vilation, Mukan Takachari. Matang Laksabasi, SM Zalal, President M. Cookney. Ozak Nasaki, Wapam Sem Samani, idea of Manipur do. So I don't have to be Manipuri, Moina Kari, Paui, Manipurian can be Braga and Lakusta, Pung the Nuaitaba, Nasina Hona Sigi Wapum si, Kamai Togli Jano, Kamai Hangajano, Kari, Namadamorga Hanga, no Gaido, Kari Paui. Thank you, sir. Thank you, Sharat. Thank you, everybody. Akoi idea of Manipur, masi sense of nationality, aduga sense of patriotism ga yam naksinana uzaba, aduga being as a pangal, akoi thamoida masi yam inherent oiba, thadok na ba yararoidaba, aduga compromise to ba yararoidaba, aduga sense amani haina anu tada thamjage. Aduga loina na akoigi Manipur haiba akoigi motherland si masi 33 AD dagi hauna masigi yam sangaba puari gi khongchat amaga loina na lakpasida akoi lamdam sida lairiba region sida lairiba akoi tongan ba ethnic communities mayam se punna cooperative survivalism gi khongchat amada Laki Amasung Madugi Matamduda Manipur gi Ningthau Maruaina Koigi Meitei Ningthau Habatare Masina Mayam Punamaksibu Khonjallaga Atop Atopa Mapangi Weba external forcing the Gi Akogi Ramdam Sing Axialaga Laki Habagi Wakalon Duniana Sitamjaningisi Matamduda Manipur gi Ningthau Se Meitei Ningthau Se Kadai Vauba Koigi liberal Erambagi Haikanda 1606 AD da Bangladesh ki taraf haiba mfamdu dagi Manipur da lan pangbo ina lakhiba lan mi kanglup amada Manipur gi maitai nupi singsi piraga Manipur da settlement tohli loina na matamdu da Manipur gi lairiba lining lai sondo madu forcefully lohan khide makhoi masagi haiba religious freedom do makhatana lehenki masagi cultural freedom makhatana lehenki loinana iban ningthaugi loisangda kaji loisang haina thamaga masagi leijarakpa adumba custom and tradition singdo ngak selaga makhoi well thodasi maning makha tamna autonomy piraga chathalami loinana Manipur gi ningthauna tangai phadaba khongham la akanda intervention toba natana thedong intervention tobiramde aduk yamna liberal oiba adumba maitai ningthauni habasi ai thamjaninge aina tasena akoigi homogeneous clan amagi manungda maitai single leminaruba wakhalonda haijaba natti tasengba puari gi akoina thengnajarakpa akoina ujarakpa masak aduni yamna thamjaribse haujik sida akoigi sumaina lakpa khongchatsigi manungda akoigi yamna collective and cooperative survivalism gi oiba adumba kaino do atmosphere do mangkhre haba wafam ama taseng na masi nainabire masi taseng namak ai thamoi da su yajaningi tabu akoi India gi akoi gi hojiki lairiba political system sigi manungda akoi gi lamdam sida lairiba tongan ba different ethnic group sing se masi yamna nungsi chanana amana amabu masak khangnaba amana amabu unaba amana amagi awatpa khangnaba aduma makhalge collective and the cooperative survivalism gi adumba political structure do
oidrabra ngasi makki 21st century gi honga iba asigumba kaino sida akhoi chanana chunana akhoi hingba yaba adumba political structure amakak Indian political structure si oidabana akhoi gi lamdam sida lariba ethnic community singsi marakta amana amabu lana launarakpa amana amagi mathakte allegation taunarakpa aduga racial centric aduga ethnic centric nationhood ki oiba adumba wakhalon singsi create torakhibra haiba wafamsi thamjaningi sigumba wakhalon sina akhoi gi haujik mangda laiba Manipur gi integrity gi wafamda laiba threatened situation se masiri sida akhoi kamaina tawna masigi remedy si phangada ge haibadugi wakhalon nomda akhoi yamna fajana intellectually academically akhoi sanction ba chumi wakhal yamna munna khandaraga sanction ba chumi emotionalism da akhoi chatpanadi akhoi solution oiroi hapom si thamjani thank you thank you point ama khaktanga akhoi gi lairiba hojikki political structure sigi makhada akhoi masel gi marakta lairiba conflict mayamse masi solution taunanabagi anauba methodology ama yamna peacefully akhoi thiminaba se masigi manung channa akhoi gi lairiba political leadership sigi lack of good governance yamna maru oiba issue ne na thamjaningi aduga akhoi gi law enforcing agency law enforcing work se masi akhoi gi manung chanba area singda lairiba akhoi gi law sing si fajana enforcement si tawdabadagi akhoi gi civil society singi marakta tongan ba racial centric civil society singna Manipur gi integrity gi question sida yamna achoba challenge ohelaiba se masi lack of good governance sigi yamna achoba kanomane na thamjani thank you jara hojik nakado se akhoi gi gap ama laikiba singdugi ngai kam breeze to bugi kano duma hojik mathang round la ani adugo hojik phokti leirisi ngasai gi idea of Manipur as a whole gi matang duni ojanara aigi damakta di iroi loiba guest haibatai panelist haibatai oja akhoi gi maroi na hojik se yam senior oba political leader amani aduga khara langdai haibatai khara ngasai gi older generation and the younger generation ani gi animak ubangamba animak uraba ojana na thamjara kanda hana mamang da leramba as a Manipuri amagi wakhalon haibatai aduga hojik kitang amuk khara thaidarakpada khara chamamnaba wakhalon khara de dum phawbudi male aduga as a whole the idea of Manipur do leiriba ni gi langdai duna tongan wakhalon khara di phaw male ojagi na kari phawbiri aduga leiriba ani gi khena badu upakanda ojada kari feel tobi yam thagachari ngasigi event asi aina hambagi round asigi aroibo ojibasigi responsibility amasung on the fix tobira male na lojai ujik lairibasi ngasigi khana naina basina Manipur gi praja yengiba punamakta thoido hendo na khoi sida phaminari kangpuda anoba positive oiba wakhalama soidana piba ngamgani haibasigi thaja jabudu de ingon da leijai ahan bada idea of Manipur sida ingon da isada hangbira bu hangamani na ai Manipur se aigi maleba aigi state ne not only that I mafam masida leibagi Manipuri ama haibanate I feel proud because I'm an honor of the state sai mayam haibi gi badi yaureko sense of belongingness sense of participation haiban sim but sense of ownership si kanam pan bidri leipak asigi mapu si aikhoi ni haina phau basi aikhoi ngambidri ba karigino when we are holding elections Manipur gi kashin koya punamakta magi mihut khanna ba mayam si loina vote pibiri natro that means you are an honor madomda Manipur gi mapu loina oibiu ne adu oiba ngamna boi wakhal do ngasi dagi di tari ba misu phaubiu aikhoi phaminaru kambusu phauminasi let us be the honors of the state of Manipur well leipaga sida leirabanina ko ai Manipuri amani haibasi ai adum haijai I feel proud of because of our cultural superiority aina haibu waisi aina haijaba nattiko some intellectuals Nobel laureate aina prithvi si sum chachabada Manipuri wari sida ai Manipur dagi na haijabada wari sarakpada Nobel laureate amana haigi Manipur gi maramda I khabare ai Manipur lakningi
because I am attracted by your superiority of culture. How happy I am. Simai panjani. Hujik samna mayam sai thambiri ge batuda. Aina agi loshallak pagi tanja ama pibi banina. Aigi conclusion oina su lakador basida. Sai tongan ba version kaya da kajik tang react tauning by pow ba wahi khasu yauki adubu aidi aina ujari ba sidi let it be honest difference of opinion ngaki mana khanjeru bagi mod khara khenai habidi wani maduna leipak sigi aikoi punamaki apun bagi saktam da arahan ba wakhal mada chat poina di lawjaning di imung manung da su laijari icha ahum leibuto phunai mod mana da karigu matamda we have to reconcile ado lairi ba pot asidi sengna sai itihas ki wari sidi millions of years akoi gi mang da hogre and millions of years amuk cha thagi life has to continue sigi marakta ohong ba kaya lakpuduni thengnari si sa itihas ki tangkak tu wani British na colonize to na leram badagi lakhriba matu da piriba minai oi bagi wakhel mapu oi bagi wakhel ayuda dharm bi rashram na thamgi badu I support it ngasidi akoi da lairi ba pot adagi sai koi NPF ki marup amna thambi gi badu kharsu emotional oi ba sentimental oi ba yawi maramdi sarkar se phajana thabak tawrakta ba governance sida defective oirakpa puksiel sengdana karap oi wa khalamaga loinana chatharakpa itihas ki tangkak sing adu su ningsingsi adubu leipak asida chief minister sidi tangkhulna su oikhre ko ojari sang oikhre ja seja oikhre pawung alim oikhre sida kaisu no difference of opinion madom dadi ai hangkatna yeng matamda I think we need to reconcile somewhere here ado sarkar ki thabak khudok da achumba tawrukta bagi a serial cham taramari da leiba miduna director oire a number 2 da leidun ohendre ga vis yam to intoi there lies the problem sasona si chumna tawrukta bagi pot amad leine a good governance is the need of the hour a good governance si langna hona badadi sincerity changi ujik laiba pot sida ina I want to quote mayam puna mana khangnarba Prithvi ko one of the great revolutionaries of the world Fidel Castro na mahirami politics divides people but humanism will unite madugi potuna ina tajaning isi humanism will unite adu di humanistic oiba approach am da ranti tawbagi tangai phadabalai hokki ranti si sengna prajada to be very honest politicians tawbadi mi kharna ne politicians have got very bad image in public. Public ta ranti wala ni hai rodi chara money do enek oi. People look at maswai dani asai ki thamnagri ba media ki role ranti to bukangbu ki role adagi civil society. I think 3 of the categories each one of us we need to rethink. We need to rectify. Ai ranti to misha moina. Sometimes I feel ashamed of being a politician. Prajagi chairak pangang pamayam sida. Adubu, ay di madung baranti di natsa THEKO si ishana hay banatan na karidu paile. Adu tabak na utpatay. Chum na tawbagi wakhalo na sila itrabadi hujik si problem di thokinya. So there is a good governance, need of the hour. Madum da su yang na pamichangi. Aduna hujik lai basida ay di ay sumayna I quote amat tau jani ai punsi opam macheram khak ai yam sangna matam lobam thoktre na khanmani adubu yam marui sing tam gi hujigi lai por si ai khoi singa si we are going directionless mai kai khangdana ma man thop chanari adu de amam bada thengna bada khoi masen si di thaja nadram ni nabjik si khoi masen jo amam bada di yekna bada ung khan na hanari ebko this is happening si oiraga di kadai dagi solution purakani adu punamakshi yengura kandadi ultimately politics decides rahinti chumna toba afaba rahinti toba mi khanda jo afaba khanbiro na idi haijingina paisa ting dabba chumna mayamna thajaba mi khanbiyo paisa lupa karor
थादरगा भोट लेकने वाकन से तुमने सी ngasi sabana sunya masi made di recommend to bi haijeni sina tragadi chum thokpi yaroi kadai dano lali se bridging the gap hairagadi nan karpoi ba government lehen betai sas chumna toba miyam gi confidence da yumpham oiba madugi mathau amatari aduna aina soida hujik economic blockade ki wa well ngasi 21st century changsil leibani akoi su let us also advance our thinking. Economic blockade si swai gi wanati ne. Numit yang kai mangang ne gi wanati. Chao graba Britia kano gi Prithvi gi imperialist power oriba military da monetary America na Cuba hai riba pikr bali padu da economic blockade thambasi sahi yang kai mangai hele 61 dagi. Adu handaki haugiba handaki sahi ngasi lore ko September da United Nations की भोट लो नहीं ने United Nations की headquarters सी New York ते लई अमेरिका ने क्यूबा दलांग नरी भाई economic blockade सी मतम गचुन दे लोग थो ओए बे resolution में मुफ्त हुए you know लई पाक चाम का मरफुद्रा हम दो इन्हें भोट पीने लई पाक चाम का मरफुद्रा मात हुई ना in favor of Cuba economic blockade हंदो ओ है इतना भोट पिए अमेरिका ने तो रिसी चुम्मे ने पीप से only Israel what am I America masasi ikai dana vote pitre. What a crushing defeat. Ngasi ki laiba economic block ki tauri me amse. Ngasi ki khanna basida ai koi si vote lau na ragati. Economic block si hando uwa hai ba vote ta loina pinar lau na tro. Yaning da bakana legi ai di kut thangkat ni yeng ni ab. But I hope everybody. Oh, ai amse economic block si hangdo haning ba mina kana nong ta khangje ning ine. Shall we raise hands? Yes. So, 10%. Thank you very much. Thank you, Tao. Aduna, aina loishalak padadi. Sidi ultimately truth prevails. Aduna, aina last hamjani se. Aina mantri we. Am emotional loy poor maklai. Ukhul ko. Ayam pun mayam si chat paki nei mantri singsu. Koi honorable MLA so sing chakani si kirang mani. Ada lunghar da isale. Aina chat pa matam lunghar se. Aina aigi adopted village na lauthokhe 1990 da ahan ba mantri war ko veterinary pa ai dispensary sharu bugi amuk 2002 da art and culture gi mantri war ko da aina aigi adopted village du yengani haidana aina ngamjaba paisa pure lambi semhalle paisa pigre art and culture gi museum hangbire sumang lila ningon chako be lila si puye sanato no arun hoigi masi tawdana ahingle phajana yengi nungyai matung pungani tarakusida imai ben mai pair haudore ai kari leirage pakali nupi jing khara phai adu ima jing du unabada loan ga si khara sengphatana hai icha ibungo ngasi gi program simu nungai ba se punsida amukta thengna gidri ngasi ge ahing je pamuye ahing tunganu se icha ga wari shasen ai ahing tumal lakire I need to tell this story. Ngasi soy lunghar de chaninge. There is no difference of opinion. Ai sabakang bukharan na lipak kahelen. Say hai amu kami. I congratulate you. Ngasi ahan baraon gi man of the match. Ai gi maikai de gi thamui de gi pisar torge de amu kami. Thank you. Thank you, Jandara. Thank you, Jandara. Aduga hujik ngasai gi mende. Sagi sense of honor do ownership to later the sense of responsibility do what can he have any other do yamnungai je ojana mukana thagachari do lorak pase tamu rupodai mic sinajari. Thank you very much. Ziki mamangi round da koi mayam loinamak taki ekoi Manipur ji ma mana khanjaba wakhalon mayam phokdok pigre ekoi gi second topic ta bhau digress to bhau yaukre but ekoi matam ji yam phajana logre aduna koi kitang changes am koi kano da thamjaraga ekoi hojik si अखोगी audience लेबो मैम सिदगी राजना we will solicit few questions याम नतबा observation याम सांग पीपी गनो अखोगी panel members सिंग दा करिगुम्बा direct question हंगबा यावबा अमनि कु थागत पिरो अदुगा कोई मदु question लो जगे next दा कोई break अमल रो मतुंग दा next दा की open forum मोइन तौरगा कमाइन तो न bridge तौक जिगे जे कोई panel member मैम तकी round नमा कोई करो तौरगा तुम कोई तौक जगे राज कोई question hangbirimba or question magnatragasu ahanbada idea of Manipur who is Manipuri sida contribute to winning by yaubiragadi ko thangat piro yam ten na ko loina makti lobu yadab ni na aina oh
Hello, yam tiena. Manipur ay basidi akoi heart tahan lagi dabni. And akoi head to the aduna kon laga heart like the dinang head sungang law. And we love Manipur and with heart and soul, and we should use our head for the development of Manipur. Thank you all. Let it flow from the heart. Okay, I'm going to next. Sonda koi sonda ki amla ko charake koi ahan sing na ayam boin tawre koi naha dagi zokra lakho charake hai tare. Lakchage matang amani lakho charake. Yam dui na kharga briefly. Yam ten tak na opam tang thamjage gi oiba. Tasengna Manipur gi issue lakpa kanda mayam na zo thambiba major community ne hai leiba ai khoi gi maitei gi oiba vision je tasengna ai maitei moina chamam nei hai bo opam je ai thamjage. Em ngai ji matang si oza me am lere matang oza amata okay oza ta pisarage oza me ngta hai okay egi ming na khaimang chongloi kukin pi Manipur dagene hojik Manipur ga Manipuri gi maram duda tilap na haige khoi gi londa hojik class 10 syllabus da Manipur haina ama sering ama thayana le adu da haibadu mani haibasi pokbi ba ima puri haibasi nacha e bhatni adu gi londa adu da yam phena adu oirabadi khoi mayam si lam gi macha oibenina lam ga macha du di khaina ba yade. There is no way to separate land and people. Ani subada Manipuri haibasi khoi mayam si Manipuri ne Kuki Naga Meitei Pangal loy namak si Manipuri ko bani khoi lon si Manipuri ne hujik khoi na ngasai hairi ba alienation natrega suppress oy na khanari ba hujik si Meitei macha haise khoi na lon to si Meitei lon ne adu Manipuri lon ne Meitei macha kana amada su khoi kuki lon khang de ba khoi di kuki lon le adu bu Manipuri oy bagi Manipuri phajana khange adu kana gumba Meitei singna kuki gi lon khangba mi du yam sodhana khanli ba asigumba si leitana khoi mayam si lon ama si loin ma khangnar badi hen na closure lakani haibas e khang matang jena ham tak lokho sarki ge son taki. Good evening. I ming sana tomba lefam takela kai degi aina haji do je khoi gi kaita integration haji tare ko khoi gi NPF ki oza do le biram gi am ngai je ga do me haji do se oza amu kamai ju le bire ko. Whenever I went to Kohima ko oza amu kamai je tale rom gane ba Zafu Hotel da. It means next to Zafu Hotel is the headquarters of the Naga People Front. Whenever I went to Kohima ko Zafu Hotel oza amu kamai tale rom gane ba male ba maitero da wari sa kane ba kyam inungai je hai tare ko anda wari si oza ka mu ju le ba matam dani koi gi kasong khulen dagi nupim sam kho Mon district thabuk to ba ma je nurse ba da khoi ji training tawre I want to get a matter on the way Sayagre. In a Sasiki Gain, have our Mon the lips and ware, a Manipurian Chise, Manipur like a Tabon with the TV on have. It means how much the people who are living outside of Manipur, how much they love Manipur. Kasong Kulendagi, a quiggy Tankul, Chanupim, Manipuri Kam Sige, even though she live in the Mon district. Yeah, it's the in hygienic is a quiggy Mapandale Baquig Naga, I see now sing Manipuri Nuxibaga, quiggy. Tamda leiba or sing the leiba Nagana Manipur Nuxibaga say. Kitan Kenaba Libra and I Kanzeva. Sikatan Hajin. Thank you. Laksaki Laksiko Sonda, who Nahaka, thank the Lakosakadoni. Thank you. I mean, my bam Sapiraman, I Taban was in the Indian College of Arts ki Saturday. Adu Ain Heisening Badi, I Manipuri Amoina, so Toksei. I could ipai pushing na Manipuri territory sikan birambani. Adu eba taragadi I nasu Manipuri territory sikan nabagita makta I get Hawaii Pavatopang when having. And each of the hiding body I could Manipura laid by CSO sing on Manipuri Haraga. Sing meet a me easily now ne dilawa. Adu sing the disat ludava. Amadi
Chinda khakta chingmi tami isil nauni haibagi mahutta thabuk oina chingmi tami isil nauni haibasi ullasi haibasini. Ani shubada aikoigi mayam hainei dirty politics tauba amadi divide and rule politics taubana good governance laitabana maram oiraga Manipur integration laktabani hai. Adu ebe taragadi masi integration si laknabagi damakta aikoina solution lama thibetai madu solution du thinabagi damakta aikogi politically consciousness oibeta aikogi parjasing. Ngasi bhoba aikogi parjasina karigi damakta dirty politics tawi khangna kana divide and rule politics tawi khangna unity oitebano haibasini. Adu ebe taragadi masi tungda karigum bakar delay di haibasini. Adu ebe taragadi ngasi Manipur gi youth sing asida piriba liberating force ni haiba education haibasi semdok padakar le haibasini. Ngasi aikogi laiminai ba kanglup masen phawba masak khangna bangam dawa cultural identity phawba masak khangna bangam dawa ngasi education system asi phangliba haron asina ngasi Manipur gi apun bagi sakta mama saglak padi sungam ngam lu haibasini. Aduna maram oraga ngasi akhoi gi chingmi tami isil inau maitei pangal kuki naga punna maki cultural identity sing asibu khangba ngamba education system amakak Manipur da darkar oi haibasini. Aduna thank you. Thank you. Sapihur gumbana ha mayam si Manipur de masing am director ga di Manipur si kem warning ai khanje ai lekai wakar ki thorom se to chache son du lak chege imam le re ima se wangang zero di ha tu ima dang jege ima se akhoi ai hek pok ima do adu ga su masak am mane bako adu ima Manipuri na te ga di har kanu go Nasi ai thangbai ban nam thalong de ge ni aduga kabui mada so se sangi bai isde ne ai wa su ngang ba hai jade mitai ron tho aduga ngasi ikhoi na leiri ba se ikhoi ima rei bak Manipur ima na program ba ipai pu na program ba Manipur ima rei bak the ikhoi thadok ta na chapang am loi hai ba se kabui mada so se sangi mai kai de ki chau na ngang di matam so am laisaktre break lowi matam yore sona kanda mi amagum balok jaram ge matam yam laitrabina break ki matung da khoi gi session do yam sangori to maram wara wi be ade khoi gi somaina khoi gi chance loi phang hoda bisi dei ne ngasi Manipur da amana amabu chance pina dre habegi waru ngari je waru wi be ade sunda haijara ge hello election biriba ai bu lising lak takpi bangam laba khuding ku kokna na khurumjari Manipur haina hek palak pada aina Greek ningsing jai arkeologist kuma thona phaba pokhiba Greek ta poksa bagi arkeologist na chauthok kibagum ai sunga si oinam rekena Manipur da pokpagi chauthok chari aduga Manipur haibasida akoi kunthai madu loi yaw niko madu hek kai bada akoi loire sigara haijage ba no ajai phongtok piningba oza mayam su leber me adu matam leitam na maram moiduna madugi tanja to swaide tension jarage madugi damakta yengbiri ba aduga leibiri mayam sina ngakpi na benasing jari on the no brem taloja ge break ki matung da mega manu hana koi makha chada jage break yan thonjarake impact nis mek ta no lebi Tata Shakti Jesus set Sizinabiu. Government piba guideline ki matung inna chap chana quality control tor ba Tata Shakti ki product ni. Tata Shakti ki product sing set asigi district khudi magi retail outlet sing da phang bigani. Tata Shakti. New Year offer. Enjoy 30% discount at Sigma Bazaar, Dinku Road, the biggest shopping destination in Manipur, covering an area of around 25,000 square feet. We offer wide ranges of products of both branded and imported items like garments, toys and games, stationery items, grocery items, electronic items, and furniture. Grab the opportunity today at Sigma Bazaar, Dinku Road. Sigma Bazaar also wishes happy and prosperous year 2017 to all. Paradise Para Fruit. Para fruit thakpada hakchang tekhat hanbada natana kanaraba vitamin C na chingba yaubana thaidokna mahau leheli aduna miyamna pamna thaknari amadi luhongba hezingpot sorat na chingbagi sandesa maroiba mathel oina hapnari nongmada worker chama hena thabak piduna chahi tara hena socio economic development ta achoba thodang lauduna lakliba MS Para Fruit Products Private Limited na luna na amadi hygienically puthok choriba ready to serve para fruit iramdamgi pothok yokhatpada adom su saruk yabiu. Para Fruit is the best. Have a sip and feel the difference. Beneath 100 meters from the Earth's surface,
naturally filtered through saline stones, pure, clean, and healthy water. Yung manung application ki mapung faba solution pir ba Durasign G6 seasonabio. Durasign asi Tata Blue Scope Steel Limited ki flagship retail brand ni. Durasign liner ki kudong chaba sing di yung manung amat sung mapan ki application ki khwai dagi yang ba phanglang kup na ba. Yan thaba siling amasung phaklang khaidok na bagi irai lai ba solution pi. Panel sing ado phai ba amadi chap yung gamai ka install to ba yai. Durasign Tata Blue Scope Steel. Welcome back. Adon yang beribasi Impact News ni aduga ngasigi thoromasina Mega Manung Hutna ni Mega Manung Hutna si chahi sigi aroiba Manung Hutna ki thoram ni aduga khwaidagi chawba khwaidagi sangba marathon discussion ni on Manung Hutna maramaduna ni Mega Manung Hutna heribasi aduga ngasigi topic asina the idea of Manipur bridging the gap. Hari bangasigi discussion ki thoram si makha chata jarpo oina open question si khoi uzaru pasandrana house da toast to winner ni jari. Okay, akoi mamangda idea of Manipur the general idea it's been a mixed reaction, but majority still believes in the idea of Manipur, but there are glitches. Mache kaiba, thazadaba, pendaba, governance nuaitaba, mayam yauri, masi mayam si the idea of Manipur si concrete yamna oigani habagi thazabati, masiki panel members in the mayam librana thazai, adu eragadi, karamain to the bridge to the अखोई ममांगी राउंडा अखोई खरा जंक्शन खरे करी मरमना अखोई ngasi gi idea Manipur se kaitharakpano habisi khara changre adu matangda khitang ju अखोई खरा ka nainaba yari but more importantly masigi si karmai to na masigi idea si concretize to ba bridge to da अखोई individual khuding makki kari kari अखोई piba ya ba habdu andaki round se thamjage open way jage khud thangatpyo kanana hanna masi matang da kari tauragadi Manipur se akoi na pamba akoi pamba ideal Manipur do oiga dage rancha Manipur ki bridging the gap haibasida akoi na maroi mission for peaceful coexistence akoi seminary ba handakta akoi na semjaki ba akoi feeling dage akoi haijake Manipur si haujik cha marak aikoina Manipur bunung si jaba natoga Manipuri haiba concept sida yahaning bagi wakal aikoi kunimak dalai tawbadabo aikoi gi marakta gap hama laibaduna bridging the gap na hairene gap